Hello guys, mayam comment tawrige mayam bu nungaibiribro. Class tawdriba akhoi 4 days fare mayam natra. Mayam kana kana live leibano lao. Class tawbugi matangda mayam gi wari khajiktang sana senani. Mayam kana kana leibano live lao. Wari khara sana si class tawbugi matangda GK du loisan gani loisan gani mayam. Noi kari ma tension lawruno. Sara hakchang khara nungairabo nungaire. Sunday cricket ki loisanni hairaga loibigide ai hakchang amudre dunani mayam dugi natro wari sanase na noi ga harise ai lok arum paire badui matungda muk diarrhea tawureba mayam dunani ne class tawdrise ado nakoi gi mathangi class hauba numit adudagi same inequity pattern da nakoi gi class haurani mayam soidabi mayam karima tension lawrunu ko class chang naina tawsi exam hoi tawni kari mathel charage chadri sar class karam kandagi haudoino class se ngasi date kyano ngasi date 23 natra 24 25 date 26 tagi haurani mayam soidana date 26 ta dagi khoi class haurani mayam numit nini matungda hayeng hangchit leiraga mathangi numit te ngasi kari numit no ngasi Tuesday natra Wednesday Thursday Friday numit tagi class soidana hauragani mayam angang sa noi tension lawnu walaikum assalam aina takani fajana takani ko ado inequity pattern da tawba haurasi mathangi class ahanba haudori do sports ki marathon achuma complete sports ki loina ai hoji ai analyze tawreba inequity gi question singdo ado sports ki question shift amada laktre habda ko question ahum mali do mena laeba ko hoi ai sunung aite mayam do mayam khanjilluno ai hakchang amudre dunani mayam live laktre do haurani khoi class hayeng hangchit mathang numitagi Friday numitagi class soidana haurani mayam yarabo maikhuda fajana haurani hoi duni mayam noi mayamna suggestion su khara haibiu hoi hairake mayam GK gi adagi subject khudingmaki video amaka ai semlakane ba khoi class se Friday numitagi di class haurani live class ahan ba haudori se exam se March ta soidana oigani February da MTS ke exam oibe ai ko March ki last ta oiba ma natragana April ki first week ta March ki last week ta natraga April ki first week ta nakhoi gi SSC GD ki exam soidana oiragani aduga akhoi se class na kenodagi Friday numitagi pung 9 dagi hogani mayam sar se kadai no aidi kasar dagi ni kasar gi sonai hari mafam adudagini Friday hayeng hangchit ki Friday se masidagi akhoi class hogani mayam ai hakchang amde adu kitangdi nungaire lok arum se kanna pairo dui matungda amuk diarrhea paisalure aduna ai class tawdabani mayam warau binu adunda khoi gi class tawgani adu na khoi gi syllabus su ai loisanaba honnagani mayam dugi karima tension lawbi ganu hoi daily tawni daily fajana takani nakhoi gi point to point jo haibadi lakliba hanglakliba question do mayam dugi matungina tungda su kari question hanglakpa yai
दुगिदो येंगा ताकनी मैम को वालेकुम अस्सलाम अग्निवीर रिक्रूट लाकद्रो अग्निवीर दी लाकनी तना अग्निवीर गिदी बीएसएफ ता 50% कोटा लाइखरे न कोई दो खंगब्रा पे हक्सांग मुद्रे दुननी मोहम्मद वारिस अग्निवीर की 50% कोटा अग्निवीर दगी थबक रिटायर ओइरकलबगी मतुंगदा नंग बीएसएफ ता 50% नंगी सीट फंगनी न कोई को अदो एसएससी जीडी दरी होजि फावदी इंप्लीमेंट तौद्री जीडी एग्जाम की एग्जाम का एमटीएस एग्जाम से क्वेश्चन स्टाइल से अदम मानब्रो होय माने सुम माननी बको अदो इडुक्विटी की हंगललिब क्वेश्चन दो हिस्ट्री की सुयावरी जियोग्राफी पॉलिटी अदगी इकोनॉमिक्स सिंजे क्वेश्चन से हिस्ट्री की सोशल की मागी लालिब पैटर्न दो याम हेंजन लुब पैटर्न नते कोई अयाम्बना लोइना मागी एंशियंट इंडिया की बुहाईगेरा मेडाइवल की बुहाईगेरा मॉडर्न की बुहाईगेरा याम हेंजन बदी नते को दिल्ली पुलिस से मार्च अप्रैल तक होइगद्रो सर कनो दिल्ली पुलिस की दी एग्जाम होरबनी ऑलरेडी नोई खंगद्रो दिल्ली पुलिस की एग्जाम होजिक होरबनी होजिक ड्राइवर की करम बनो एग्जाम थारिबनी ड्राइवर लोइखरबनी कांस्टेबल की थारमगनी होजिक को दिल्ली पुलिस की कांस्टेबल की प्रीवियस क्वेश्चन दरकार ताखिद्रा येंगो होय पैटर्न बुदी खरा चेंज तौरे अदुम ओइनमक मकोइगी क्वेश्चन दा हंगलकलिबा होजिकी इडुक्विटी की पैटर्न दा हंगलकलिबा क्वेश्चन दो प्रीवियस ईयर का मानब मयाम अमसु यावरी मयाम ज्ञान ताब्रा जीके की खरा तौहन्निंगी यारोद्रो तौ जीके की हयेंग फ्राइडे दगी क्लास हौदोरिसे स्पोर्ट्स की कंप्लीट मैराथन ओइना क्लास तौगनी अदुगा अइना नखोइदा हाइजनिंगबदी कनो मी चमा हेन लाइव लाख मथौ तानी करिगनो हदि पूरा कंप्लीट एसएससी की एमटीएस खंगदे जीडी खंगदे दिल्ली पुलिस खंगदे लोइना मधुरा मथौ ताब क्वेश्चन थ्योरी लोइना ए टू जेड यावरनी दिल्ली पुलिस की कांस्टेबल एग्जीक्यूटिव की थारोरे ओके क्वेश्चन कमेंट तौई तेंजिंग युमनाम क्वेश्चन दो लाइब्रा अदगी क्वेश्चन पैटर्न करिनो सेम दिल्ली पुलिस इडुक्विटी न लौबनी मार्च 3 2005 अग्निवीर यागद्रो 2005 तगी होजिक 2025 ता मार्च तरी नंग चही कनो फारे कुन फारे होजिक कुन याखिनी 23 भाव याब नत्रो अग्निवीर की से जीके सरजी मैथ्स की क्वेश्चन होटपसिदी नुपी कायनबगी वाखल ग लोय कावखरे एप्लाई तौरे पुलिस मरमद खरा पुलिस की असम पुलिस की टाइमिंग है हाना टाइमिंग ओइदोइरा सर पुंग 9 8 PM नुमिदांगी पुंग 9 हयेंग लालिब इराय नुमित अहानबगी क्लास होइना मैराथन स्पोर्ट्स की क्लास अमा पुंग 2 रना 2 hours ला 3 hours ला ओइगनी मदु मयाम अइगी लाइव क्लास तो मी चंगा मथौ ताई लाइव लाकपा जी से ओके या दुम लाइ हरिबा असीदी क्लास तौरो हक्चांग खितंग गमदे अदो खरदी फरएबको अदुम हयेंगा हंचित कदंगा इगे रेस्ट तौगिगे अदुगा फ्राइडे नुमितगी फजन नैथोअसि मैम 10-3 अग्निवीर यागेद्रो अग्निवीर की से चही क्या फाउनो 17 हाफ 23 फाउबा याब्रा कनो तौगनी अग्निवीर की दो अग्निवीर चंगबो हजिक कानरे CAPF ता 50% है BSF तरी 50% कोटा से चालू तौख्रेबको ओके फ्री होइबर टाइमिंग होय सुम पुंग 9 क्लास तौ मतमददी यादेबको एक सुम तरोको यानी ओके रीजनिंग याम लाइ हैबा असम पुलिस की एग्जाम रिटेन यामना कंदे फिजिकल लो खितंग मार्क फानबा होनो फिजिकल मार्क फंगगदी रिटेन दसु मैम हेल्प होइबनेबको सर की स्मार्ट बोर्ड से प्राइस क्या नो प्राइस कंग कईदौगे है मन नोगी है लाइक ताकपा लाइक पाबा नोगी मथौनी नत्रो हयेंग फ्राइडे नुमितगी मैम क्लास तौनीबको द फ्राइडे नुमित से स्पोर्ट्स की महा मैराथन अमखक तौगनी
SSC GD होगेरा MTS होगेरा दिल्ली पुलिस होगेरा मरी लेनबा क्वेश्चन लोइना फंगनी मैम और नोंथिल 10 11 ले यानी यानी कलाम खुलापम अग्निवीर एज की रिलैक्सेशन लेतबनीने लेब्रो अग्निवीर लेता माले लेते नखोगी होजिकी कोटा 50% कोटा 28 years फाव नंग थबक चंग यागनी थोलगलगा अग्निवीर अग्निवीर कौद्री अग्निवीर से मथंगी फेब्रुआरी का थोलकपगी वानी हरिसे CGS OTA की थाजनग्रे कमाई तौगे अमता हाइबिरगो फर्स्ट हाफ होइदोनी CDS OTA सिदी को कइनोना UPSC न लौबनी अदो मखोगी क्वेश्चन सु स्टेटमेंट गुम्बा स्टेटमेंट बेस्ड क्वेश्चन गातनी यामना कुपना खंगमा मथौ ताई GK GS लेरे जनरल अवेयरनेस को अदगी इंग्लिश सु यावबनी मैथ्स सु खरा यावबनी सर्ट मार्च वाइद अग्नि बिसे लाकद्रो होय सुम फेब्रुआरी मार्च ता लाखो यायना हाई मेडिकल मीट की प्रॉब्लम खरा लेसी कमाइना तौदोरिमो मीट की प्रॉब्लम दी सुम लेनब मीसु चंगबबुदी यावबनी अदो नंग कइनो तौ मथौ तानी हाइदि स्पेक उप्पगा चश्मा से उपलबय मतुंगदा हाइदि अराप खरा डिस्टेंस खरा उबा ngamba मथौ ताई चश्मा स्पेक लौथोलगा मु डिस्टेंस खरा नंग उबा यारगदी मखोगी आईगी कंडीशन लेबनेबा उबगी को मीट की मदुगी दो उरगदी नंग जानी पुलिस की चालोनबगी थबक थारनी थबक हाइदि सरकारी थबक को अमा चंगहौरसुम यारे हुजिक मतमदा सरकारी थबक चंगबा मीसिंगसे समाजता याम ममल लेबनी मखोगी बेलू नंग हायर कानरोय सर क्लब की सिंगली से खरदी थोगे अदुया सिंगली थोपसी क्लब की सिंगली थोपसी कपलाक्ता सिंगली थोपसी प्रॉब्लम बुदी लेरमोइद्रा हैना खल्ली यागी प्रॉब्लम लाई हरेबा यागी प्रॉब्लम से यागी करी प्रॉब्लम लेबा या फौबरो अदो मयाम क्लास तौबगी टाइमिंग हयेंग लाक्लिबा फ्राइडे नुमितगी क्लास होगनी अदुदगी नखोय मयाम नाइसान लेबसिदी करीनो नाइसान अग्निवीर से OBC सर्टिफिकेट हाबलगा एज एक्सटेंड लेब्रो अग्निवीर एज एक्सटेंशन लेतबनीने सर अग्निवीर से करी हरिबा सर करीगुम्बा आइना आइदो मयाग मचादो लानबदा फेल होइदोरा है मया पोली अमा कमाइन तौनी हरिबा फ्राइडे नुमित कनो तौबा फ्राइडे नुमित 8 PM दगी सार सिंग आइबदा वारबनी खोइदी सार यामांग से मचेत खितंग तेगे प्रॉब्लम लेरोय मयाम करीमता वाबीगनु हयेंग फ्राइडे नुमित दगी सुसोई सोइदना क्लास होजरगनी लाक्लिबा इराय नुमित दगी नुमिदांगी पुंग 9 दा मैराथन की क्लास अमा लई महा मैराथन अग्निवीर से 17 दगी 21 है ओके 21 years नत्रा OTA की पेपर 1 इंग्लिश लेबनी अदुगी SSB इंटरव्यू कोरकनी अदुगा मैथ्स टी IMNS ओइदैनी सर ओके आई हाइदि CDS OTA से मैथ्स के GK के यावी है खंगे अदु करमबना चपचाब आई सासु ताक्तबनीना पूरा खंगे अदु GK GS टी यावबनी बको अदुगी मैथ्स से CDS ट्रे कइनो मैथ्स यावबनी अग्निवीर से रनिंग फब मीगी इजीनी येस मानी या से 19 सूबा यादब्रो सर यागी प्रॉब्लम से मखोगी मेडिकल तौबसिंग फजना हंगगदी खंगनीको फिजिकल की मतंग सिंदी याम हेंजना खंगदे कोइना रिटेन की ताकपनीना दुगिदो मेडिकल चलुबा अंगांगसिंग थबक चंगखिबा अंगांगसिंग मोइदा हंगगदी चपचाबी खंगबा ngamgani सर क्लास तौदरदी कईदौरगे हक्चांगा मुद्रे मैम चार्चिन हयेंग इराय नुमितगी सुसोई सोइदना अखोय क्लास तौरगनी मैम सर मया पोई करीम प्रॉब्लम ले मोइदा यापो यारेको मैम अदुदी
ꯍꯌꯦꯡ ꯂꯥꯛꯂꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇꯒꯤ ꯅꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯍꯧꯒꯅꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯈꯜꯂꯝꯕ ꯌꯥꯏ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯁꯨꯔꯦ ꯅꯨꯃꯤꯠ 4 days ꯁꯨꯔꯦꯕꯀꯣ ꯀ꯭ꯂꯥꯁ ꯇꯧꯗ꯭ꯔꯤꯁꯦ ꯑꯗꯣ ꯀꯩꯅꯣ ꯁꯥꯔꯁꯤ ꯀꯩꯗꯧꯔꯕꯅꯣ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯅꯣ ꯍꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏ ꯀꯔꯤꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯕ ꯈꯤꯇꯪ ꯍꯛꯆꯥꯡ ꯉꯝꯃꯨꯗ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯅꯅꯤ ꯃꯌꯥꯝ ꯑꯗꯣ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯔꯥꯊꯣꯟ ꯑꯍꯥꯟꯕ ꯍꯧꯒꯅꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯃꯌꯥꯝ ꯏꯗꯨꯀ꯭ꯋꯤꯇꯤꯒꯤ ꯄꯦꯇꯔꯟꯗ ꯑꯗꯣ ꯃꯌꯥꯝ ꯁꯣꯏꯗꯅ ꯂꯥꯛꯎ ꯍꯌꯦꯡ ꯍꯪꯆꯤꯠꯀꯗꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯇꯧꯔꯣꯏ ꯑꯗꯨꯒ ꯅꯨꯃꯤꯠ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏꯒꯤ SSC GDꯒꯤ ꯃꯔꯨꯑꯣꯏꯕ ꯇꯣꯄꯤꯛ ꯈꯔ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯗꯨꯀ꯭ꯋꯤꯇꯤꯗ ꯍꯪꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯝꯕ ꯇꯣꯄꯤꯛ ꯄꯥꯕ ꯃꯊꯧ ꯇꯥꯅꯤ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛꯀꯤ ꯔꯤꯖꯅꯤꯡꯒꯤꯕꯨ ꯑꯣꯏꯒꯦꯔꯥ ꯃꯦꯠꯁꯀꯤꯕꯨ ꯑꯣꯏꯒꯦꯔꯥ ꯏꯪꯂꯤꯁ GK GS ꯂꯣꯏꯅ ꯀ꯭ꯂꯥꯁ ꯇꯧꯔꯤꯉꯩꯗ ꯀꯃꯦꯟ ꯌꯥꯝ ꯄꯥꯝꯃꯟꯈ꯭ꯔꯦ ꯑꯗꯨꯗ ꯁꯣꯟꯊꯕ ꯑꯣꯏꯔꯝꯅꯤ ꯁꯥꯔ ꯌꯥꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯅꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯀꯃꯥꯏꯅ ꯄꯥꯔꯤꯒꯦ ꯃꯌꯥꯝ ꯑꯦꯛꯖꯥꯝꯗꯤ ꯍꯧꯖꯤꯛ ꯌꯥꯝꯗ꯭ꯔꯕꯗ ꯍꯥꯏꯗꯤ 60 to 75 days ꯈꯛꯇꯅꯤ ꯉꯥꯏꯔꯦꯕꯀꯣ ꯍꯧꯖꯤꯛ ꯅꯈꯣꯏꯒꯤ ꯑꯊꯨꯕꯗ ꯀ꯭ꯂꯥꯁꯁꯦ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨ GKꯁꯨ ꯃꯣꯏ CHSLꯒꯤꯗꯤ ꯌꯥꯝ ꯍꯦꯟꯖꯟꯅ ꯑꯔꯨꯕ ꯀꯣꯏꯁꯟ ꯈꯔ ꯂꯥꯛꯇꯦ ꯑꯗꯣ ꯂꯥꯛꯄꯨꯗꯤ ꯂꯥꯛꯏ ꯑꯗꯣ ꯀꯣꯏꯁꯟ ꯈꯔꯁꯨ ꯈꯪꯗꯕ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯝꯅꯗꯤ ꯌꯥꯎꯗꯦꯕꯀꯣ ꯁꯤꯐꯠ ꯑꯃꯗ ꯑꯃ ꯑꯅꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛꯏ GKꯅꯤ ꯑꯌꯥꯝꯕꯅ ꯉꯝꯃꯦꯅ ꯍꯥꯏꯕꯗ ꯃꯥꯔꯛ 35 ꯍꯥꯏꯌꯦꯁꯅꯦꯕ 40ꯗ ꯀꯣꯏꯁꯟ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯗ ꯁꯨꯝ ꯀꯣꯏꯁꯟ 7 9 10 ꯑꯗꯨꯃꯥꯏꯅ ꯉꯝꯃꯕꯗꯤ ꯁꯨꯝ 10 12 13 ꯑꯗꯨꯃꯥꯏꯅ ꯉꯝꯃꯒꯗꯤ ꯅꯪ ꯁꯨꯝ ꯌꯥꯔꯦ 10+ ꯀꯣꯏꯁꯟ ꯇꯧꯔꯒꯗꯤ ꯃꯗꯨꯅ ꯅꯪꯒꯤ ꯍꯦꯜꯞ ꯑꯣꯏꯒꯅꯦꯕ GD ꯗꯣꯀꯨꯃꯦꯟꯠꯁ ꯚꯦꯔꯤꯐꯤꯀꯦꯁꯟ ꯃꯇꯥꯡꯗ ꯍꯥꯏꯕꯤꯌꯨ GDꯒꯤ ꯗꯣꯀꯨꯃꯦꯟꯠꯁ ꯚꯦꯔꯤꯐꯤꯀꯦꯁꯟꯁꯤꯗꯤ ꯑꯩꯈꯣꯏꯒꯤ GDꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕ ꯃꯇꯝꯗ ꯑꯦꯗꯚꯔꯇꯥꯏꯖ ꯊꯣꯛꯄꯗ ꯃꯗꯨꯗ ꯂꯣꯏꯅ ꯌꯥꯎꯒꯅꯤ ꯀ꯭ꯂꯥꯁ 10ꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨꯗꯒꯤ ꯃꯥꯔꯛꯁꯤꯠ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯑꯗꯨꯗꯒꯤ ꯑꯙꯥꯔ ꯄꯦꯟ ꯀꯥꯔꯗ ꯚꯣꯇꯔ ꯀꯩꯅꯣ ꯂꯣꯏ ꯌꯥꯎꯒꯅꯦꯕ ꯑꯗꯨꯏꯗꯣ ꯐꯖꯅ ꯄꯥꯊꯣꯛꯎ ADREꯒꯤ ꯀ꯭ꯂꯥꯁꯁꯨ ꯇꯧꯁꯤ ꯍꯣꯏ ꯇꯧꯅꯤ ADREꯒꯤꯁꯨ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 10ꯗ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇꯣ ꯃꯥꯃꯥꯅ ADREꯒꯤ ꯚꯦꯀꯦꯟꯁꯤ ꯑꯅꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯈ꯭ꯔꯦ ꯚꯤꯗꯤꯑꯣ ꯑꯃꯗ ꯊꯦꯡꯅꯩ ꯏꯪꯂꯤꯁ GK ꯑꯅꯤꯁꯤ ꯃꯔꯥꯊꯣꯟ ꯑꯣꯏꯅ ꯇꯥꯛꯀꯅꯤ ꯃꯌꯥꯝ ꯑꯗꯨ ꯅꯈꯣꯏꯒꯤ ꯏꯪꯂꯤꯁꯁꯤꯗꯤ ꯍꯥꯟꯅꯒꯤ ꯃꯃꯥꯡꯗ ꯏꯗꯨꯀ꯭ꯋꯤꯇꯤꯗ ꯍꯪꯈꯤꯕ ꯀꯣꯏꯁꯟꯁꯤꯡꯗꯨ ꯃꯗꯨꯒ ꯌꯥꯝꯅꯗꯤ ꯃꯥꯟꯅꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯒꯤ ꯂꯥꯛꯂꯤꯕ ꯀꯣꯏꯁꯟ ꯃꯌꯥꯝ ꯁꯤꯅꯣꯅꯤꯝꯁꯄꯨ ꯑꯣꯏꯒꯦꯔꯥ ꯑꯦꯟꯇꯣꯅꯤꯝꯁ ꯑꯣꯏꯒꯦꯔꯥ ꯋꯥꯟ ꯋꯥꯔꯗ ꯑꯣꯏꯒꯦꯔꯥ ꯑꯗꯨꯗꯒꯤ ꯏडियम्स एंड फ्रेजेसꯄꯨ ꯑꯣꯏꯒꯦꯔꯥ ꯁ꯭ꯄꯦꯂꯤꯡ ꯃꯤꯁꯇꯦꯛꯄꯨ ꯑꯣꯏꯒꯦꯔꯥ SSC GD ꯀꯣꯔꯁ ꯍꯧꯔꯕꯣ ꯍꯟꯗꯛꯀꯤ SSC GD ꯁꯦꯁꯟꯁꯦ ꯃꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯄꯦꯗ ꯀꯣꯔꯁ ꯇꯧꯖꯗ꯭ꯔꯦ ꯑꯗꯣ ꯐ꯭ꯔꯤꯗꯅꯤ ꯃꯌꯥꯝꯗ ꯇꯥꯛꯀꯦꯅ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 6 ꯀ꯭ꯂꯥꯁ ꯇꯧꯔꯨꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯏꯁꯥ ꯍꯛꯆꯥꯡ ꯈꯔ ꯉꯝꯃꯨꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯩ ꯃꯌꯥꯝꯗ ꯂꯥꯏꯚ ꯂꯥꯛꯂꯒ ꯃꯌꯥꯝꯗ ꯁꯤ ꯈꯪꯍꯟꯕꯅꯦꯕꯀꯣ ꯅꯈꯣꯏꯁꯨ ꯆꯤꯡꯅꯔꯝꯕ ꯌꯥꯏ ꯀ꯭ꯂꯥꯁꯁꯤ ꯀꯩꯗꯧꯔꯕꯅꯣ ꯂꯥꯛꯇ꯭ꯔꯤꯁꯦꯅ ꯁꯥꯔ SSC GD OBCꯁꯤ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯀꯥꯟꯗ ꯇꯥꯟꯕ ꯌꯥꯒꯗ꯭ꯔꯣ ꯌꯥꯔꯣꯏ ꯅꯪꯅ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯗꯣ ꯃꯗꯨꯗ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯇꯝꯗ ꯅꯪꯁꯦ ꯀꯔꯝꯕ ꯀꯦꯇꯒꯣꯔꯤꯅꯣ OBCꯔ SCꯔ STꯔ ꯑꯗꯨ ꯅꯪ ꯐꯣꯝꯗꯨꯒ ꯌꯥꯎꯕꯅꯦꯕ ꯑꯗꯨꯒꯤꯗꯣ ꯍꯥꯞꯄꯒꯤ ꯃꯇꯨꯡꯗꯅꯤ ꯅꯪꯅ ꯄꯥꯁ ꯇꯧꯔꯒꯁꯨ ꯅꯪ OBCꯗ ꯆꯟꯗꯧꯔꯤꯗꯨꯅ ꯑꯗꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯇꯝꯗ ꯍꯥꯞꯍꯧꯗ꯭ꯔꯗꯤ ꯆꯜꯂꯔꯣꯏ ꯑꯩꯗꯨꯒꯤ ꯍꯧꯖꯤꯛ ꯅꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯄꯦꯇꯔꯟꯗꯣ ꯏꯗꯨꯀ꯭ꯋꯤꯇꯤꯒꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯐꯖꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯂꯛꯀꯦ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛꯀꯤ ꯍꯣꯏ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯃꯦꯠꯁꯀꯤꯅ ꯀꯔꯝꯕ ꯇꯣꯄꯤꯛ ꯂꯥꯛꯏ ꯔꯤꯖꯅꯤꯡꯒꯤꯅ ꯀꯔꯝꯕ ꯏꯪꯂꯤꯁꯀꯤ ꯑꯗꯒꯤ GK GSꯀꯤ A to Z ꯂꯣꯏꯅ ꯐꯖꯕ ꯚꯤꯗꯤꯑꯣ ꯑꯃ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯇꯧꯈꯤꯔꯣꯏꯗꯅ ꯍꯌꯦꯡꯒ ꯍꯪꯆꯤꯠꯀ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯡꯒꯠꯂꯛꯀꯦ ꯌꯥꯔꯦꯀꯣ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯃꯗꯨꯒꯤ ꯃꯔꯝꯗ ꯐꯖꯅ ꯀꯨꯞꯅ ꯅꯩꯅꯕ ꯚꯤꯗꯤꯑꯣ ꯃꯤꯅꯤꯠ 15-10ꯃꯨꯛꯀꯤ ꯁꯥꯡꯕ ꯚꯤꯗꯤꯑꯣ ꯑꯃ ꯍꯥꯞꯂꯛꯀꯦꯕꯀꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯣꯏꯁꯟ ꯂꯥꯛꯏ CGLꯒ CHSLꯒ ꯀꯣꯏꯁꯟ ꯍꯪꯕꯒꯤ ꯂꯦꯚꯦꯜ ꯃꯥꯟꯅꯗꯦ ꯁ꯭ꯇꯦꯅꯣꯒ꯭ꯔꯥꯐꯔꯒꯁꯨ ꯃꯥꯟꯅꯗꯦꯕ CHSLꯅ ꯈꯔ ꯑꯃꯨꯛ ꯂꯥꯏ ꯁ꯭ꯇꯦꯅꯣꯒ ꯑꯗꯩ CGLꯒꯅ ꯈꯤꯇꯪ ꯂꯨꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯑꯦꯛꯖꯥꯝ ꯂꯦꯚꯦꯜꯁꯨ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯦꯚꯦꯜꯒꯤ ꯑꯦꯛꯖꯥꯝ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯨꯒ TCSꯅ ꯂꯧꯈꯤꯕ ꯑꯦꯛꯖꯥꯝꯒꯤ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯅꯈꯣꯏꯒꯤ ꯏꯗꯨꯀ꯭ꯋꯤꯇꯤꯗ ꯍꯪꯂꯛꯄ ꯀꯣꯏꯁꯟꯁꯤꯡ
ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀ꯭ꯂꯥꯁ ꯇꯧꯗꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯍꯣꯏ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯉꯝꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯗꯅ ꯇꯧꯕꯅꯤ. ꯍꯦꯜꯊ ꯏꯁ ꯋꯦꯜ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯣ, ꯍꯛꯆꯥꯡꯅ ꯑꯊꯣꯏꯕ ꯂꯟꯅꯤꯅ. ꯍꯛꯆꯥꯡ ꯌꯥꯗ꯭ꯔꯗꯤ ꯅꯪ ꯀꯔꯣꯔꯄꯇꯤ ꯑꯣꯏꯔꯁꯨ ꯕꯤꯈꯥꯔꯤ ꯑꯣꯏꯔꯁꯨ ꯀꯔꯤꯝ ꯀꯥꯟꯅꯗꯦꯕꯀꯣ. ꯑꯗꯨꯅ ꯍꯛꯆꯥꯡꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯍꯛꯆꯥꯡꯒꯤ ꯋꯥꯈꯜ ꯊꯝꯒꯗꯕꯅꯤ. ꯑꯦꯁ ꯇꯤꯒꯤ ꯑꯣꯏꯅ ꯃꯥꯔꯛ 40 ꯐꯪꯂꯒꯗꯤ ꯆꯥꯟꯁ ꯋꯥꯡꯕ꯭ꯔꯣ? ꯆꯥꯟꯁꯄꯨꯗꯤ ꯂꯩ. ꯆꯥꯟꯁ ꯋꯥꯡꯕ꯭ꯔꯣ ꯊꯕꯛ ꯐꯪꯕꯒꯤ? ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯆꯍꯤ ꯅꯪꯅ ꯑꯦꯛꯖꯥꯝ ꯊꯥꯔꯤꯕ ꯆꯍꯤꯗꯣ ꯃꯗꯨꯗ ꯀꯠ ꯑꯣꯐ ꯀꯌꯥꯝ ꯂꯩꯕꯅꯣ ꯃꯗꯨꯗ ꯗꯤꯄꯦꯟ ꯇꯧꯏ ꯕ꯭ꯔꯗꯔ. ꯑꯗꯨꯗꯒꯤ ꯀꯝꯄꯤꯇꯤꯁꯟꯁꯨ ꯑꯦꯁ ꯇꯤꯒꯤ ꯚꯦꯀꯦꯟꯁꯤ ꯁꯤꯠ ꯀꯌꯥꯅꯣ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯀꯗꯧꯔꯤꯕꯀꯣ. ꯑꯗꯨꯝ 60-70 ꯑꯣꯏꯔꯗꯤ ꯁꯨꯝ ꯆꯥꯟꯁꯄꯨꯗꯤ ꯂꯩ, ꯑꯣꯏꯕꯒꯤ ꯆꯥꯟꯁ ꯂꯩꯌꯦꯕꯀꯣ. ꯑꯗ ꯅꯈꯣꯏꯒꯤ ꯏꯗꯨꯀꯦꯇꯤ ꯄꯦꯇꯔꯟꯒꯤ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛꯀꯤꯀꯣ ꯐꯖꯅ ꯑꯩ ꯁꯦꯝꯂꯛꯀꯦ ꯗꯤꯇꯦꯜꯗ. ꯃꯗꯨꯗꯨ ꯅꯈꯣꯏ ꯌꯦꯡꯊꯣꯛꯑꯣ. ꯏꯪꯂꯤꯁꯀꯤꯅ ꯀꯃꯥꯏꯅ ꯍꯪꯂꯛꯏ, ꯃꯦꯠꯁꯀꯤꯅ ꯀꯃꯥꯏꯅꯅꯣ, ꯖꯤ ꯀꯦ ꯖꯤ ꯑꯦꯁꯅ ꯖꯤ ꯀꯦ ꯖꯤ ꯑꯦꯁꯁꯨ ꯔꯤꯖꯅꯤꯡꯁꯨ ꯁꯦꯝ ꯑꯗꯨꯃꯥꯏꯅ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛꯀꯤ ꯀꯔꯝꯕ ꯆꯦꯞꯇꯔꯒꯤ ꯀꯣꯏꯁꯟ ꯂꯥꯛꯏ, ꯑꯗꯒꯤ ꯑꯅꯧꯕ ꯆꯦꯞꯇꯔ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥꯅꯆꯤꯡꯕꯗꯣ ꯐꯖꯅ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯑꯞꯂꯣꯗ ꯇꯧꯔꯛꯀꯦ ꯃꯌꯥꯝ. ꯑꯗꯒꯤ ꯍꯌꯦꯡ ꯏꯔꯥꯏ ꯅꯨꯃꯤꯠꯁꯤꯗꯤ ꯅꯈꯣꯏ ꯃꯌꯥꯝ ꯂꯥꯏꯚ ꯂꯥꯛꯄ ꯇꯥꯏ. ꯃꯌꯥꯝ ꯃꯤ 500 ꯍꯦꯟꯅ ꯂꯥꯏꯚ ꯂꯥꯛꯑꯣ. ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯤ ꯂꯥꯏꯚ ꯂꯥꯛꯄꯁꯤ ꯍꯦꯟꯅ ꯌꯥꯝꯂꯤꯕ ꯃꯈꯩ ꯑꯩꯉꯣꯟꯗꯁꯨ ꯇꯥꯛꯅꯤꯡꯕꯒꯤ ꯏꯟꯇꯔꯦꯁꯇꯣ ꯂꯩꯌꯦꯕꯀꯣ. ꯑꯗꯨꯅ ꯍꯦꯟꯅ ꯂꯥꯛꯄꯤꯌꯨ. ꯑꯗꯨꯒ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯂꯥꯁ ꯋꯤꯛꯁꯤ ꯃꯁꯤꯗ ꯑꯣꯏꯗꯕꯒꯤ ꯆꯥꯟꯁ ꯂꯩ. ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ SSC GDꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯗ SSC MTSꯀꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯈꯤꯕ. ꯑꯗꯨ MTSꯀꯤ ꯑꯦꯛꯖꯥꯝ ꯑꯣꯏꯔꯕꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏꯒꯤ SSC GDꯒꯤ ꯑꯦꯛꯖꯥꯝꯁꯤ ꯑꯣꯏꯐꯝ ꯊꯣꯛꯑꯦꯕꯀꯣ. ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯑꯣꯏꯔꯣꯏꯅ ꯍꯥꯏꯔꯤꯁꯦ. ꯑꯗꯣ ꯃꯥꯔꯆꯀꯤ ꯂꯥꯁ ꯋꯤꯛꯇ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯦꯄ꯭ꯔꯤꯜꯒꯤ ꯐꯥꯔꯁ ꯋꯤꯛꯇ, ꯑꯅꯤꯁꯤꯗꯒꯤ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯗꯣꯀꯨꯃꯦꯟꯁ ꯚꯦꯔꯤꯐꯤꯀꯦꯁꯟꯒꯤ ꯃꯇꯝꯗꯅꯤ ꯅꯈꯣꯏꯒꯤ ꯗꯣꯀꯨꯃꯦꯟꯁ ꯃꯌꯥꯝꯗꯣ ꯄꯨꯗꯧꯔꯤꯗꯣ. ꯌꯨꯅꯨꯁ ꯀꯣ, ꯐꯤꯖꯤꯀꯦꯜꯒꯤꯅ ꯐꯤꯖꯤꯀꯦꯜꯒꯤ, ꯑꯗꯨꯒꯤ ꯃꯇꯨꯡꯗ DB ꯍꯥꯏꯅꯁꯨ ꯂꯩꯌꯦꯕꯀꯣ. ꯃꯦꯗꯤꯀꯦꯜꯒꯤ ꯃꯇꯝꯗ ꯃꯦꯗꯤꯀꯦꯜꯒꯤ ꯇꯣꯉꯥꯟꯕ ꯂꯩꯕꯅꯤ. DME ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ. DME ꯑꯗꯒꯤ DME ꯍꯥꯏꯕꯗꯤ ꯗꯤꯇꯦꯜ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯍꯥꯏꯕꯀꯣ. DB ꯍꯥꯏꯕꯗꯤ ꯗꯣꯀꯨꯃꯦꯟꯁ ꯚꯦꯔꯤꯐꯤꯀꯦꯁꯟ ꯍꯥꯏꯕ. OBCꯒꯤ ꯀꯠ ꯑꯣꯐꯁꯦ ꯀꯌꯥꯃꯨꯛ ꯑꯣꯏꯔꯛꯀꯗꯧ ꯃꯥꯟꯒꯦ ꯍꯥꯏꯕꯀꯣ. OBCꯒꯤ ꯀꯠ ꯑꯣꯐꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯦꯗꯤꯀꯦꯜꯒꯤ ꯀꯠ ꯑꯣꯐꯇꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯟꯗꯛꯀꯤꯁꯤꯅ ꯐꯥꯏꯅꯦꯜ ꯑꯣꯏꯔꯦꯗꯅ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯁꯥꯝꯒꯤꯁꯤ ꯀꯌꯥꯅꯣ ꯀꯠ ꯑꯣꯐ ꯆꯠꯈꯤꯕꯗꯣ? 54 ꯑꯣꯏ ꯃꯥꯜꯂꯦ ꯑꯁꯥꯝꯒꯤꯁꯤꯀꯣ, ꯃꯦꯗꯤꯀꯦꯜꯒꯤ ꯀꯠ ꯑꯣꯐꯇꯣ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯥꯔꯛ 10ꯗꯒꯤ 35 ꯑꯗꯨꯃꯥꯏꯅ ꯄ꯭ꯂꯁ ꯂꯥꯛꯀꯅꯦꯕ. ꯅꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯗꯣ ꯑꯩ ꯅꯍꯥꯟꯗꯤ ꯌꯦꯡꯕꯅꯤ ꯑꯗꯨ ꯀꯥꯎꯈ꯭ರೆ. ꯃꯗꯨꯗꯒꯤ ꯁꯨꯝ ꯃꯥꯔꯛ 10, 35, 10 ꯍꯦꯜꯂꯒꯗꯤ ꯅꯪ ꯆꯥꯟꯁ ꯂꯩ ꯃꯌꯥꯝ ꯑꯃꯀꯣ ꯊꯕꯛ ꯑꯣꯏꯕꯒꯤ. ꯃꯥꯔꯛ 10ꯗꯒꯤ 10ꯒꯤ ꯃꯅꯨꯡꯁꯦ ꯃꯁꯤ ꯁꯣꯏꯗꯅ ꯍꯦꯟꯒꯠꯀꯅꯦꯕ ꯃꯦꯗꯤꯀꯦꯜ ꯀꯠ ꯑꯣꯐ ꯄ꯭ꯂꯁ ꯐꯥꯏꯅꯦꯜ ꯃꯦꯔꯤꯠ ꯂꯤꯁꯁꯦ. ꯃꯦꯗꯤꯀꯦꯜ ꯀꯠ ꯑꯣꯐ ꯄꯤꯔꯤꯕ ꯃꯦꯗꯤꯀꯦꯜ ꯀꯠ ꯑꯣꯐꯇꯣ ꯃꯗꯨꯗꯒꯤ ꯃꯥꯔꯛ 10ꯗꯒꯤ 10 ꯐꯥꯎꯕ. ꯃꯅꯤꯄꯨꯔꯒꯤ OBCꯒꯤ ꯀꯠ ꯑꯣꯐ 67 ꯑꯣꯏꯕꯅꯤ. 67ꯗꯒꯤ ꯅꯪ ꯌꯥꯝꯗ꯭ꯔꯦ ꯍꯥꯏꯕꯗ ꯃꯥꯔꯛ 10ꯗꯒꯤ 10, 35, 10ꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯦꯟꯒꯠꯀꯅꯦꯕ. 67ꯗ 35 ꯍꯦꯟꯒꯠꯂꯦ ꯀꯌꯥꯅꯣ? 82ꯅꯦꯕꯀꯣ. ꯗꯦꯠ ꯃꯤꯟꯁ 80 ꯍꯥꯏꯅꯁꯨ ꯍꯥꯏꯔꯣꯕꯀꯣ. 80ꯗꯒꯤ 90ꯒꯤ ꯃꯅꯨꯡꯗ ꯑꯣꯏꯕ ꯌꯥꯏ. ꯑꯗꯣ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯍꯦꯛꯇꯗꯤ ꯌꯥꯗꯦ. ꯑꯗꯣ ꯍꯧꯖꯤꯛ ꯃꯦꯗꯤꯀꯦल ꯄꯥꯁ ꯇꯧꯔꯕꯒꯤ ꯃꯇꯨꯡꯗ ꯀꯦꯟꯗꯤꯗꯦꯠ ꯀꯌꯥ ꯂꯩꯍꯧꯔꯤ, ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯚꯦꯀꯦꯟꯁꯤꯅ ꯀꯌꯥꯅꯣ, OBCꯒꯤꯅ ꯀꯌꯥꯅꯣ, ꯖꯦꯅꯔꯦꯜꯒꯤ ꯀꯌꯥꯅꯣ, SC STꯒꯤ나 ꯀꯌꯥꯅꯣ, ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛ ꯅꯈꯣꯏꯒꯤ ꯀꯠ ꯑꯣꯐ ꯑꯣꯏꯔꯛꯀꯗꯧꯔꯤꯕ. ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯀꯤ ꯇꯣꯉꯥꯟꯕ ꯀꯠ ꯑꯣꯐ ꯂꯩꯀꯣ ꯃꯌꯥꯝ. ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ, ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯇꯣꯉꯥꯟ, ꯑꯁꯥꯝꯒꯤ ꯇꯣꯉꯥꯟ. ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯅꯈꯣꯏꯒꯤ ꯀꯠ ꯑꯣꯐ ꯂꯥꯛꯏꯗꯣ. ꯀꯝꯄꯤꯇꯤꯁꯟ ꯌꯥꯝꯃꯒꯗꯤ ꯀꯠ ꯑꯣꯐꯁꯨ ꯋꯥꯡꯒꯅꯤ. ꯀꯝꯄꯤꯇꯤꯁꯟ ꯅꯦꯝꯃꯒꯗꯤ ꯀꯠ ꯑꯣꯐꯁꯨ, ꯀꯝꯄꯤꯇꯤꯁꯟ ꯌꯥꯝ ꯂꯩꯇ꯭ꯔꯒꯗꯤ ꯀꯠ ꯑꯣꯐ ꯅꯦꯝꯒꯅꯦꯕꯀꯣ. ꯁꯥꯔ ꯀ꯭ꯂꯥꯁ ꯀꯔꯝ ꯀꯥꯟꯗꯒꯤ ꯍꯧꯗꯣꯏꯅꯣ? ꯀ꯭ꯂꯥꯁ ꯍꯌꯦꯡ ꯂꯥꯛꯂꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠ, ꯍꯌꯦꯡ ꯍꯪꯆꯤꯠ, ꯉꯁꯤ ꯂꯩꯕꯥꯛꯄꯣꯛꯄ, ꯌꯨꯝꯁꯀꯩꯁ, ꯁꯒꯣꯜꯁꯦꯟ, ꯏꯔꯥꯏꯗꯒꯤꯀꯣ ꯅꯨꯃꯤꯠ 2 ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯧꯒꯅꯤ ꯃꯌꯥꯝ. ꯁꯥꯔꯖꯤ ꯕꯦꯗꯃꯤꯟꯇꯟ ꯇꯧꯔꯁꯤ. ꯌꯥꯔꯕꯣ ꯃꯌꯥꯝ?
ꯑꯗꯣ ꯍꯌꯦꯡ ꯏꯔꯥꯏ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯎꯅꯔꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀ꯭ꯋꯤꯇꯤꯒꯤ ꯄꯦꯇꯔꯟꯒꯤ ꯃꯇꯥꯡꯗ ꯀꯔꯝ ꯀꯔꯝꯕ ꯆꯦꯞꯇꯔ ꯇꯣꯄꯤꯛꯁꯇꯒꯤ ꯀꯔꯝ ꯀꯔꯝꯕ ꯀꯣꯏꯁꯟ ꯂꯥꯛꯏ ꯃꯗꯨꯗꯣ ꯑꯩ ꯐꯖꯅ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯁꯦꯝꯂꯛꯀꯦ ꯍꯌꯦꯡ ꯍꯪꯆꯤꯠ ꯅꯨꯃꯤꯠ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯃꯗꯨꯏꯗꯨ ꯅꯈꯣꯏ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯑꯣ ꯇꯥꯛꯄꯗꯤ ꯑꯩꯒꯤ ꯏꯊꯧꯅꯦꯕꯀꯣ ꯅꯈꯣꯏ ꯂꯥꯏꯔꯤꯛ ꯄꯥꯒꯗꯕꯅꯤ ꯊꯕꯛ ꯑꯣꯏꯒꯦ ꯁꯔꯀꯥꯔꯤ ꯊꯕꯛ ꯆꯪꯒꯦꯅ ꯈꯜꯂꯒꯗꯤ ꯈꯔꯗꯤ ꯋꯥꯕ ꯃꯊꯧ ꯇꯥꯏ ꯅꯨꯃꯤꯗꯥꯡ ꯀ꯭ꯂꯥꯁ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡ 8 PM ꯄꯨꯡ 9ꯗꯒꯤꯀꯣ ꯋꯥꯗꯅ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕ ꯐꯪꯉꯣꯏ ꯑꯗꯣ ꯋꯥꯕ ꯑꯃ ꯆꯪꯉꯤ ꯑꯗꯒꯤ ꯍꯣꯠꯅꯕ ꯑꯃ ꯆꯪꯉꯤ ꯋꯥꯕ ꯍꯥꯏꯔꯤꯕꯁꯤ ꯄꯣꯠꯁꯛꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏ ꯌꯥꯎꯔꯕꯅꯤ ꯃꯌꯥꯝ ꯌꯥꯔꯦꯀꯣ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯥꯏꯗ ꯀ꯭ꯂꯥꯁ ꯇꯧꯅꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯏꯚ ꯇꯧꯔꯤꯕ ꯆꯦꯅꯦꯜꯁꯤꯒꯅꯤꯅꯦ ꯑꯄꯪꯕ ꯅꯪꯕꯣ SSC/GDꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯚꯦꯀꯦꯟꯁꯤ ꯊꯣꯛꯑꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯌꯦꯡꯉꯨ ꯅꯈꯣꯏꯗ ꯊꯕꯛꯀꯤ ꯃꯇꯥꯡꯗꯀꯣ ꯊꯕꯛ ꯊꯣꯛꯂꯒ ꯅꯈꯣꯏꯅ ꯍꯥꯏꯗꯤ ꯈꯔ ꯍꯪꯂꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦꯕ OBCꯒꯤ ꯍꯥꯏꯠ ꯀꯌꯥꯅꯣ ꯃꯅꯤꯄꯨꯔ ꯑꯦꯔꯤꯌꯥꯒꯤ ꯀꯌꯥꯅꯣ ꯑꯁꯥꯝꯒꯤꯅ ꯀꯌꯥꯅꯣ SC/STꯒꯤꯅ ꯀꯌꯥꯅോ ꯍꯥꯏꯅ ꯍꯪꯉꯦꯕꯀꯣ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯖꯅꯤꯡꯕꯗꯤ SSCꯒꯤꯗꯤ ssc.gov.in ꯍꯥꯏꯅ ꯂꯩꯕꯅꯦꯕ ꯃꯗꯨꯗ ꯆꯠꯂꯣ ꯃꯗꯨꯗ ꯆꯠꯂꯒ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯃꯗꯨꯗ CGLꯒꯤ ꯇꯣꯉꯥꯟ ꯗꯦꯜꯂꯤ ꯄꯨꯂꯤꯁꯀꯤ ꯇꯣꯉꯥꯟ MTSꯀꯤ ꯇꯣꯉꯥꯟ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯂꯒ ꯌꯥꯎꯕꯅꯦꯕ ꯃꯗꯨꯏꯗꯨꯒ ꯆꯠꯂꯒ GDꯒꯤꯗꯨꯒ ꯅꯝꯃꯣ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯋꯥꯏꯁ ꯚꯦꯀꯦꯟꯁꯤ ꯗꯤꯇꯦꯜꯁ ꯌꯥꯎꯕꯅꯤ ꯃꯗꯨꯗ ꯍꯥꯡꯗꯣꯛꯑꯒ ꯐꯖꯅ ꯌꯥꯎꯕꯅꯤ ꯃꯗꯨꯏꯗꯨ ꯌꯦꯡꯊꯣꯛꯑꯣ ꯑꯦꯅꯤ ꯊꯕꯛ ꯖꯍꯥ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯒꯗꯤ ꯑꯍꯥꯟꯕꯗ ꯅꯁꯥꯅ ꯉꯝꯅꯕ ꯍꯣꯠꯅꯧ ꯊꯤꯒꯥꯏꯌꯨ ꯒꯨꯒꯜꯗ ꯆꯠꯂꯨ ꯂꯣꯏ ꯐꯪꯕꯅꯤ ꯒꯨꯒꯜꯗ ꯍꯥꯏꯔꯣ SSC/GD ꯚꯦꯀꯦꯟꯁꯤ ꯗꯤꯇꯦꯜꯁ ꯍꯥꯏꯅ ꯍꯥꯏꯔꯣ ꯁꯨꯝ ꯊꯣꯛꯂꯛꯀꯅꯤ ꯁ꯭ꯇꯦꯠ ꯋꯥꯏꯁ 2025 26 ꯍꯥꯏꯅ ꯅꯝꯃꯒ ꯁꯨꯝ ꯊꯣꯛꯂꯛꯀꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯔꯦꯁꯤꯌꯣꯒꯤ ꯀ꯭ꯂꯥꯁ ꯑꯃꯒ ꯇꯧꯈꯤꯅꯤ ꯃꯌꯥꯝ ꯋꯥꯔꯤ ꯂꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩ ꯍꯥꯏꯗꯤ ꯃꯌꯥꯝꯁꯨ ꯆꯤꯡꯅꯔꯝꯕ ꯌꯥꯏ ꯋꯥꯈꯜꯗ ꯀꯔꯤꯒꯤꯅꯣ ꯀ꯭ꯂꯥꯁ ꯇꯧꯗꯕꯁꯦꯅ ꯑꯗꯣ ꯑꯩ ꯉꯁꯤꯗꯨꯒꯤ ꯂꯥꯏꯚ ꯂꯥꯛꯆꯕꯅꯤ ꯑꯩ ꯍꯛꯆꯥꯡꯁꯤ ꯈꯤꯇꯪ ꯉꯝꯃꯨꯗ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯂꯥꯛꯇ꯭ꯔꯤꯕꯁꯦ ꯑꯗꯨ ꯐꯕꯨꯗꯤ ꯐꯔꯦ ꯑꯗꯣ ꯃꯔꯛꯁꯤꯒ ꯂꯣꯛ ꯑꯔꯨꯝ ꯄꯥꯏꯁꯜꯂꯨꯔꯦ ꯗꯥꯏꯔꯤꯌꯥ ꯑꯃꯨꯛ ꯄꯥꯏꯁꯜꯂꯨꯔꯦ ꯑꯗꯨꯅ ꯍꯛꯆꯥꯡꯁꯤ ꯈꯤꯇꯪ ꯋꯤꯛ ꯑꯣꯏꯔꯦ ꯃꯌꯥꯝꯗꯨꯅ ꯑꯩ ꯍꯌꯦꯡꯒ ꯍꯪꯆꯤꯠꯀꯁꯤ ꯔꯦꯁ ꯇꯧꯔꯒ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇꯒꯤ ꯐꯖꯅ ꯍꯧꯔꯁꯦꯅ ꯃꯌꯥꯝꯗ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯨꯅ ꯅꯈꯣꯏꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯊꯕꯛ ꯑꯃ ꯊꯣꯛꯂꯦꯅ ꯈꯜꯂꯣꯕꯀꯣ ꯑꯦꯅꯤ ꯊꯕꯛ ꯃꯗꯨꯒꯤꯗꯣ ꯅꯪ ꯑꯍꯥꯟꯕꯗ ꯊꯣꯛꯂꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯋꯦꯕꯁꯥꯏꯠꯇ ꯆꯠꯂꯣ SSCꯒꯤ ꯑꯣꯏꯔꯦ SSC ꯔꯦꯜꯋꯦꯒꯤꯗ ꯔꯦꯜꯋꯦꯗ ꯆꯠꯂꯣ ꯑꯗꯨꯒ ꯑꯦꯗꯚꯔꯇꯥꯏꯁꯇꯣ ꯐꯖꯅ ꯍꯥꯟꯅ ꯄꯥꯊꯣꯛꯑꯣꯕ ꯑꯗꯨꯗ ꯂꯣꯏꯅ ꯗꯤꯇꯦꯜꯁ ꯂꯣꯏꯅ ꯌꯥꯎꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯪꯗ꯭ꯔꯒꯗꯤ ꯁꯨꯝ ꯑꯣꯖꯥ ꯅꯪꯅ ꯅꯃꯥꯟꯅꯕ ꯈꯪꯗꯦ ꯅꯪꯒꯤ ꯅꯌꯥꯝꯕ ꯈꯪꯗꯦ ꯅꯪꯒ ꯖꯦꯁꯥꯃꯒ ꯄꯥꯎ ꯐꯥꯎꯅꯕ ꯑꯣꯖꯥ ꯈꯪꯗꯦ ꯑꯗꯨꯝ ꯍꯪꯉꯛꯑꯣꯕꯀꯣ ꯃꯁꯤꯒꯤꯁꯤ ꯅꯈꯣꯏꯒꯤ ꯍꯦꯕꯤꯠꯇ ꯊꯝꯃꯣ ꯑꯦꯅꯤ ꯊꯕꯛ ꯅꯁꯥꯅ ꯉꯝꯅꯕ ꯍꯥꯟꯅ ꯍꯣꯠꯅꯧ ꯑꯗꯨ ꯑꯣꯏꯔꯒꯅꯤ ꯅꯪ ꯃꯤ ꯑꯣꯏꯔꯛꯀꯗꯧꯕ ꯃꯤꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧꯗꯅꯕ ꯍꯣꯠꯅꯧ ꯔꯤꯖꯅꯤꯡꯒꯤ ꯁꯤꯇꯤꯡ ꯑꯦꯔꯦꯟꯖꯃꯦꯟꯗꯨ ꯈꯔ ꯉꯥꯎꯏ ꯉꯥꯎꯔꯣꯏꯗ ꯑꯩꯅ ꯇꯥꯛꯀꯅꯤ ꯐꯖꯅ ꯅꯤꯌꯣꯝ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯅꯤꯌꯣꯝ ꯂꯩꯌꯦꯕꯀꯣ ꯔꯨꯜ ꯑꯃꯃꯝ ꯂꯩ ꯃꯗꯨ ꯈꯪꯕ ꯇꯥꯏ ꯁꯤꯇꯤꯡ ꯑꯦꯔꯦꯟꯖꯃꯦꯟ ꯍꯥꯏꯔꯣ ꯔꯣꯗ ꯐꯝꯃꯒꯅ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯃꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯁꯟꯗꯣ ꯂꯦꯐꯅ ꯀꯗꯣꯝꯗꯅꯣ ꯔꯥꯏꯠꯅ ꯀꯗꯣꯝꯗꯅꯣ ꯅꯣꯔꯠ ꯂꯣꯝꯗꯅ ꯅꯣꯔꯠ ꯁꯥꯎꯠ ꯏꯁ ꯋꯦꯁ ꯂꯩꯔꯤ ꯁꯥꯔꯀꯜꯗ ꯐꯝꯃꯒꯅ ꯐꯦꯁꯤꯡ ꯁꯦꯟꯇꯔ ꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯑꯗꯨꯒꯤ ꯐꯦꯁꯤꯡ ꯑꯥꯎꯠꯁꯥꯏꯗ ꯁꯦꯟꯇꯔ ꯑꯗꯨ ꯈꯛꯇꯅꯦꯕ ꯑꯇꯩ ꯑꯍꯦꯟꯕ ꯌꯥꯎꯗꯦ ꯕꯣꯀꯦꯕꯨꯂꯔꯤꯒꯤ ꯈꯔ ꯊꯥꯕꯤꯔꯛꯑꯣ ꯁꯥꯔ ꯇꯦꯂꯤꯒ꯭ꯔꯥꯝꯗ ꯑꯣꯀꯦ ꯑꯩ ꯁꯣꯏꯗꯅ ꯄꯤꯔꯛꯀꯦ ꯋꯥꯔꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯁꯣꯜꯂꯤ ꯇꯧꯕ ꯄꯥꯛ ꯉꯝꯗ꯭ꯔꯦ ꯁꯥꯔ ꯍꯣꯏ ꯂꯣꯏꯅ ꯇꯧꯅꯤ ꯔꯤꯖꯅꯤꯡꯒꯤꯗꯤ 1 day 1 ꯆꯦꯞꯇꯔꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯇꯦꯟꯁꯟ ꯂꯧꯒꯅꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ SSC/GDꯒꯤꯁꯦ 75 days ꯃꯨꯛꯇꯤ ꯅꯪ ꯐꯪꯒꯅꯤ ꯊꯥ ꯑꯅꯤꯗꯤ ꯁꯣꯏꯗꯅ ꯂꯩꯔꯤꯕ 60 days 60 days ꯐꯖꯅ ꯂꯥꯏꯔꯤꯛ ꯄꯥꯔꯒꯗꯤ ꯂꯥꯏꯔꯤꯛ ꯀ꯭ꯂꯥꯁ ꯇꯧꯗ꯭ꯔꯤꯕꯁꯤ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯦ ꯑꯩ ꯍꯛꯆꯥꯡ ꯈꯔ ꯉꯝꯃꯨꯗ꯭ꯔꯦ ꯑꯗꯨꯅꯅꯤ ꯃꯌꯥꯝ ꯁꯥꯔ ꯑꯩꯗꯤ ꯐꯥꯔꯁꯅꯤ ꯊꯥꯗꯣꯔꯤꯁꯦ ꯈꯔ ꯀꯤꯌꯦ ꯍꯥꯏꯕ GDꯗ ꯀ꯭ꯂꯣꯛ ꯑꯦꯟ ꯀꯦꯂꯦꯟꯗꯔꯒꯤ ꯍꯣꯏ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯁꯨ ꯇꯧꯅꯤ ꯀ꯭ꯂꯥꯁ ꯍꯌꯦꯡ ꯂꯥꯛꯂꯤꯕ ꯐ꯭ꯔꯥꯏꯗꯦꯗꯒꯤ ꯇꯨꯃꯣꯔꯣ ꯂꯩꯔꯦꯗꯅ ꯃꯊꯪꯗ
ꯍꯌꯦꯡ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯋꯦꯗꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦꯗꯒꯤ 8 PM ꯗꯒꯤ ꯀ꯭ꯂꯥꯁ ꯀꯣ ꯃꯌꯥꯝ ꯆꯤꯡꯅꯔꯝꯒꯅꯦꯕꯀꯣ ꯀꯩꯗꯧꯔꯕꯅꯣ MD ꯁꯥꯔꯁꯦ ꯂꯥꯏꯚ ꯂꯥꯛꯇ꯭ꯔꯤꯁꯦꯅꯀꯣ ꯑꯗꯨꯒꯤꯗꯣ ꯃꯌꯥꯝꯗ ꯈꯪꯍꯟꯒꯦꯅ ꯑꯩ ꯂꯥꯏꯚ ꯂꯥꯛꯆꯕꯅꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯦꯄ꯭ꯔꯨꯞ ꯇꯧꯕꯤꯌꯨ ꯍꯣꯏ ꯑꯩ ꯇꯧꯔꯛꯀꯦ ꯑꯩ ꯌꯦꯡꯗ꯭ꯔꯤ ꯉꯁꯤꯒꯤ ꯇꯦꯂꯤꯒ꯭ꯔꯥꯝꯗꯨꯅꯅꯤ ꯌꯥꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤ ꯑꯩ ꯆꯠꯂꯒꯦ ꯂꯣꯏꯁꯤꯜꯂꯁꯤ ꯂꯤꯞ ꯂꯧꯔꯒꯦ ꯑꯗꯨ ꯅꯈꯣꯏꯒꯤ ꯕꯣꯀꯦꯕꯨꯂꯔꯤꯒꯤ ꯈꯔ ꯑꯩ PDF ꯑꯃ ꯑꯅꯤ ꯑꯍꯨꯝꯒ ꯑꯩ ꯊꯥꯔꯛꯀꯦ ꯃꯗꯨ ꯄꯥꯊꯣꯛꯑꯣ ꯅꯈꯣꯏ ꯌꯥꯔꯦꯀꯣ ꯑꯗꯨ ꯍꯌꯦꯡ ꯏꯔꯥꯏ ꯅꯨꯃꯤꯠꯁꯦ ꯄꯨꯡ 9 ꯐ꯭ꯔꯥꯏꯗꯦꯁꯦ 8 PM ꯗꯒꯤ ꯀ꯭ꯂꯥꯁ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯧꯔꯒꯅꯤ ꯃꯌꯥꯝ ꯂꯣꯏꯅ ꯂꯥꯛꯄꯤꯌꯨ ꯑꯗꯣ ꯃꯤꯁꯦ ꯍꯦꯜꯂꯤꯃꯈꯩ ꯑꯩꯉꯣꯟꯗꯗꯤ ꯇꯥꯛꯄ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯅꯈꯣꯏꯅ ꯆꯦꯅꯦꯜꯁꯦ ꯍꯦꯟꯅ ꯁꯤꯌꯔ ꯇꯧꯒꯗꯕꯅꯤ ꯍꯣꯏ ꯍꯣꯏ ꯇꯧꯅꯤ ꯃꯌꯥꯝ ꯐꯖꯅ ꯇꯧꯅꯤ ꯅꯈꯣꯏ ꯀꯔꯤꯃꯗꯨꯒꯤ ꯋꯥꯁꯤꯟꯒꯅꯨ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯈꯣꯏꯒꯤ MD ꯁꯥꯔ ꯂꯩ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯐ꯭ꯔꯤꯗꯅꯤ ꯑꯩꯅ ꯇꯥꯛꯇꯣꯔꯤꯁꯤꯀꯣ ꯄꯩꯁꯥꯁꯨ ꯂꯧꯖꯔꯣꯏ ꯅꯈꯣꯏꯗꯒꯤ ꯑꯩꯅ ꯉꯝꯕ ꯁꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯇꯦꯡ ꯇꯧꯖꯒꯦꯅꯅꯦꯕꯀꯣ ꯁꯥꯔ ꯍꯧꯖꯤꯛ ꯊꯥꯕꯤꯔꯛꯑꯣ ꯕꯣꯀꯦꯕꯨꯂꯔꯤꯒꯤꯗꯣ PDFꯗꯣ ꯍꯣꯏ ꯑꯩ ꯍꯧꯖꯤꯛ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯊꯥꯔꯛꯀꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯇꯧꯔꯁꯤ ꯅꯈꯣꯏꯁꯨ ꯂꯥꯏꯔꯤꯛ ꯄꯥꯊꯣꯛꯑꯣ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥ ꯂꯥꯏꯛ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯦ ꯌꯥꯝ ꯄꯥꯏꯕꯤꯒꯅꯨ ꯍꯧꯖꯤꯛ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤꯀꯣ ꯄꯨꯟꯁꯤ ꯍꯥꯏꯁꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤꯅꯤ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯃꯃꯜ ꯂꯩꯔꯕ ꯄꯨꯟꯁꯤ ꯑꯗꯣ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯅꯪꯅ ꯇꯧꯅꯤꯡꯕ ꯊꯕꯛꯇꯣ ꯆꯨꯝꯅ ꯇꯧꯍꯧ ꯂꯝꯕꯤ ꯆꯨꯝꯅ ꯑꯣꯏꯔꯒꯗꯤ ꯃꯥꯏ ꯄꯥꯛꯀꯅꯦꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯕꯛꯇꯤ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯊꯕꯛ ꯃꯤ ꯈꯨꯗꯤꯡꯃꯛꯇꯤ ꯑꯣꯏꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯊꯕꯛ ꯍꯣꯠꯅꯕꯁꯤꯁꯨ ꯃꯥꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯈꯔ ꯂꯩ ꯄ꯭ꯂꯥꯅꯤꯡ ꯂꯩ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯂꯩ ꯀꯔꯝꯕ ꯕꯨꯛ ꯄꯥꯒꯅꯤ ꯀꯗꯥꯏꯗꯒꯤ ꯄꯥꯒꯅꯤ ꯀꯔꯤ ꯄꯥꯒꯅꯤ ꯀꯔꯤ ꯄꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯂꯣꯏꯅ ꯈꯪꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪ ꯍꯣꯠꯅꯔꯒꯗꯤ ꯊꯕꯛꯇꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯁꯤ ꯑꯣꯏꯗ꯭ꯔꯦꯅ ꯈꯜꯂꯣ ꯍꯌꯦꯡꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯦꯕ ꯑꯗꯨꯅ ꯍꯣꯠꯅꯕ ꯂꯦꯞꯄꯤꯒꯅꯨ ꯇꯧꯕꯇꯕꯨ ꯆꯨꯝꯅ ꯍꯣꯠꯅꯕ ꯇꯥꯕ ꯑꯗꯣ ꯃꯤꯑꯣꯏ ꯈꯔ ꯑꯃꯗꯤ ꯂꯩꯌꯦꯕꯀꯣ ꯍꯟꯗꯛꯀꯤ 2025ꯒꯤ GDC ꯑꯣꯏꯍꯧꯗ꯭ꯔꯦꯅ ꯈꯜꯂꯣ ꯑꯗꯣ ꯃꯈꯣꯏ ꯍꯥꯏꯔꯅꯤ ꯑꯩ ꯂꯥꯏꯕꯛꯇ ꯂꯩꯇ꯭ꯔꯦꯅ ꯑꯩꯈꯣꯏ ꯂꯥꯏꯕꯛꯇ ꯃꯄꯨꯅ ꯀꯔꯤ ꯏꯔꯛꯄꯅꯣ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯨ ꯈꯪꯕ ꯉꯝꯗꯦꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯛꯄꯗꯣ ꯑꯩꯈꯣꯏꯅ ꯈꯪꯂꯝꯃꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯍꯣꯠꯅꯒꯗ꯭ꯔꯅꯤ ꯍꯣꯠꯅꯔꯣꯏꯕꯀꯣ ꯑꯗꯨꯅ ꯐꯖꯅ ꯍꯣꯠꯅꯕꯤꯌꯨ ꯆꯨꯝꯅ ꯍꯣꯠꯅꯕꯤꯌꯨ ꯂꯥꯏꯔꯤꯛ ꯄꯥꯕꯗꯤ ꯁꯨꯛꯂꯦꯞ ꯂꯦꯞꯄ ꯌꯥꯗꯦ ꯊꯕꯛ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯁꯨꯛꯂꯦꯞ ꯂꯦꯞꯄ ꯌꯥꯗꯦ ꯁ꯭ꯇꯦꯠꯀꯤꯗꯤ ꯀ꯭ꯂꯥꯁ ꯇꯧꯔꯣꯏꯗ꯭ꯔꯣ ꯍꯥꯏꯕꯗꯤ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ ꯑꯁꯥꯝ ꯗꯥꯏꯔꯦꯛ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯑꯁꯥꯝ ꯄꯨꯂꯤꯁ ꯃꯁꯤꯒꯤꯁꯨ ꯇꯣꯉꯥꯟꯕ ꯀ꯭ꯂꯥꯁ ꯇꯧꯒꯅꯤ ꯑꯗꯨꯒꯤ ꯀꯔꯤꯝꯇ ꯇꯦꯟꯁꯟ ꯂꯧꯒꯅꯨ ꯄꯨꯂꯤꯁꯀꯤꯗꯤ ꯑꯣꯜꯔꯦꯗꯤ ꯍꯧꯖꯤꯛ ꯑꯦꯄ꯭ꯂꯥꯏ ꯆꯠꯂꯤ ꯑꯗꯒꯤ ADRE ꯑꯁꯥꯝ ꯗꯥꯏꯔꯦꯛ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯒ꯭ꯔꯦꯗ 3-4ꯒꯤꯁꯨ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 10ꯗ ꯚꯦꯀꯦꯟꯁꯤ ꯂꯥꯛꯀꯅꯤꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯄꯣꯄꯨꯂꯔ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯃꯥ ꯁꯥꯍꯦꯕꯅ ꯁꯥꯔ GDꯒꯤ ꯕꯦꯁꯤꯛ ꯈꯔ ꯄꯥꯝꯃꯦ GDꯒꯤ ꯕꯦꯁꯤꯛ ꯍꯥꯏꯁꯤ ꯀꯩꯅꯣ ꯃꯦꯠꯁꯀꯤ ꯕꯦꯁꯤꯛ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯌꯨ ꯔꯤꯖꯅꯤꯡꯒꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯌꯨ ꯏꯪꯂꯤꯁꯀꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯌꯨ GD ꯍꯥꯏꯁꯤꯗꯤ ꯃꯥꯒꯤ ꯊꯕꯛꯇꯣ ꯃꯗꯨꯒꯤ ꯃꯃꯤꯡꯅꯤꯕꯀꯣ ꯁꯕꯖꯦꯛꯀꯤꯅꯦꯕ ꯕꯦꯁꯤꯛꯁꯤꯀꯣ ꯌꯥꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯂꯥꯏꯔꯤꯛ ꯄꯥꯎ ꯅꯈꯣꯏ ꯂꯥꯏꯔꯤꯛ ꯄꯥꯒꯗꯕꯅꯤ ꯑꯥꯔꯠꯁ ꯀꯜꯆꯔꯒꯤ ꯅꯣट्ꯁ ꯈꯔ ꯄꯥꯝꯃꯤ ꯔꯤꯖꯅꯤꯡ ꯀ꯭ꯂꯥꯁ ꯇꯧꯔꯣꯏꯗ꯭ꯔꯣ ꯑꯇꯩ ꯇꯧꯒꯅꯤ ꯃꯌꯥꯝ 1 day 1 chapter ꯔꯤꯖꯅꯤꯡꯒꯤꯀꯣ ꯑꯥꯔꯠꯁ ꯀꯜꯆꯔ ꯑꯗꯒꯤ ꯕꯨꯛꯁ ꯑꯦꯟ ꯑꯣꯊꯔꯁ ꯂꯩꯔꯦ ꯑꯦꯋꯥꯔꯗꯁ ꯑꯦꯟ ꯑꯣꯅꯔꯁ ꯂꯩꯔꯦ ꯑꯗꯩ ꯒꯕꯔꯟꯃꯦꯟ ꯁ꯭ꯀꯤꯝꯁ ꯀꯣ ꯌꯨꯅꯦꯁꯀꯣ ꯋꯥꯔꯜड ꯍꯦꯔꯤꯇꯦꯖ ꯁꯥꯏꯠꯁ ꯔꯥꯝꯁꯔ ꯁꯥꯏꯠ ꯏꯟ ꯏꯟꯗꯤꯌꯥ ꯅꯦꯁꯅꯦꯜ ꯄꯥꯔꯛꯁ ꯗꯦꯝꯁ ꯏꯟ ꯏꯟꯗꯤꯌꯥ ꯅꯠꯇ꯭ꯔꯣ ꯂꯩꯔꯦ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁꯇꯅ ꯔꯦꯡꯀꯤꯡ ꯑꯦꯟ ꯏꯟꯗꯦꯛꯁꯦꯁ ꯂꯩꯔꯦ ꯅꯠꯇ꯭ꯔꯣ ꯑꯗꯩ ꯏꯁꯄꯣꯔꯠꯁꯀꯤ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁ ꯂꯩꯔꯤ ꯑꯦꯄꯣꯏꯟꯃꯦꯟꯁꯤꯗ ꯂꯥꯛꯏ ꯒꯕꯔꯟꯃꯦꯟ ꯁ꯭ꯀꯤꯝꯁꯤ ꯌꯥꯝ ꯊꯤꯅ ꯂꯥꯛꯏ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯅꯈꯣꯏꯒꯤ UPTꯒꯤ ꯄꯦꯇꯔꯟꯗ 2024ꯒꯤꯁꯨ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁ ꯂꯥꯛꯏ ꯔꯦꯡꯀꯤꯡ ꯏꯟꯗꯦꯛꯁ ꯌꯥꯝꯅ ꯂꯥꯛꯏ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤꯗꯒꯤ ꯁꯦꯇꯤꯂꯥꯏꯠꯀꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯂꯥꯛꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯔꯤꯖꯅꯤꯡꯒꯤ PDF ꯊꯥꯔꯛꯑꯣ ꯑꯣꯀꯦ ꯍꯣꯏ ꯁꯨꯝ ꯐꯣꯇꯣ ꯀꯥꯞꯄꯒꯗꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯅꯦꯕꯀꯣ ꯃꯌꯥꯝ ꯂꯣꯏꯅ ꯑꯩꯅ ꯉꯝꯕꯀꯣ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ 60 days ꯁꯤꯒꯤ ꯃꯅꯨꯡꯗ
नखोइदमक्ता हेल्प यामना तौगनी मैम करीम नखोइ अकीबा अखंगबा खंगदबा करीम टेंशन लौबिगनो MTS की प्रिपेयर तौरी स्टेप्स खरा हाइबियो अहानबददी एनी गवर्नमेंट एग्जाम से होइदमक्ता को नंग अहानबदा एग्जाम दुबदी कोई सुम मथंतना लेंगदना लेरे अदुबो एग्जाम दुदा चंगदबा मागी पोचंग हाइबदी सब्जेक्ट्स मरी मैथ्स लेरे रीजनिंग लेरे GK GS अदगी इंग्लिश को अदो मैथ्स से ngambagidamक्ता अहानबदा बेसिक कॉन्सेप्ट्स हाइबमा मथौ ताई बेसिक कॉन्सेप्ट्स हाइबदी अखोइना स्कूल तमलिङै मतमदा स्कूल तमलिङै मतमदा तमलखिबा मचंग पोचंग हाइबदी सब्ट्रैक्शन एडिशन मल्टीप्लिकेशन क्रॉस मल्टीप्लिकेशन ICF LCM हाँ अदगी फ्रैक्शन दना डेसिमल फ्रैक्शन को सिसिंगजी हाइबता सिनी बेसिक कॉन्सेप्ट्स हाइसे पूरी नबसे मसिंग अनीना अहुमदा शॉर्ट ट्रिक पुथोपा मसिंग अहुमगा स्क्वायर पुथोपा क्यूब पुथोपा मसिसिंगजी लोइना फादोकदबनी स्क्वायर क्यूब सिदी 30 40 फाउलो फादोबा यारिबा मखै अदुई मतुंडे क्यूब सो 30 फाउ फादो अदु अनीसी फादो खरगदी नखोइगी कैलकुलेशन दो लाइरे पूरी नबगी सो मागी शॉर्ट ट्रिक लई मसिंग अनीना अहुमदा पूरी नबा अनीना अनीदा पूरी नबा अहुमना अहुमदा पूरी नबा दुनी बेसिक हाइसे बेसिक सी खंगलबई मतुंगदा नंगना होजिक थागदबा एग्जाम दो मधुगी मैथ्स की सपोज हाइरो परसेंटेज की बेसिक लेरे मधु खंगदबा परसेंटेज दगी फ्रैक्शन दे कमाई ओनगनी फ्रैक्शन दगी परसेंटेज दे कमाई ओनगनी अदगी परसेंटेज की क्वेश्चन की टाइप मैम हम लेरी इलेक्शन कंसेप्ट्स लेरी अदगी वेन डायग्राम की लेरी इनकम एक्सपेंडिचर की लेरी लेत्र सुमैना अदगी प्राइस कंजम्पशन की प्रॉब्लम लेरी एरिया की लेरी पास फेल की लेरी सुमैना क्वेश्चन टाइप मैम हम ले मधु खंगदोकदबा सेम इंग्लिश की है बेसिक इंग्लिश की बेसिक ग्रामर वावेल कॉन्सोनेंट सेंटेंस पार्ट्स ऑफ स्पीच सुमैना मैम लेदना मखोइगी अदगी डिग्री सिसिंगजी खंगलबे मतुंगदा चैप्टर दी आर्टिकल लेरे आर्टिकल डिटर्मिनर्स पार्ट्स ऑफ स्पीच द नाउन प्रोनाउन वर्ब एडवर्ब एडजेक्टिव लेरे प्रीपोजिशन कंजंक्शन सिसिंग लेत्रो सब्जेक्ट वर्ब एग्रीमेंट लेरी मॉडल वर्ब साइन लेरी अद सिसिंगजी खक्तनी अतोप एक्टिव वॉइस लाई नेरेशन लाई सिसिंगजी खंग लोरे PQRS सेंटेंस अरेंजमेंट हारे ग्रामर की रूल खंब मथौ ताई एरर करेक्शन मथौ ताइबको सेंटेंस इम्प्रूवमेंट नत्रगा एरर करेक्शन अनीसिद ग्रामर की रूल खंगद्रगदी होय तौब ngमोय मखा तावदी वोकेबुलरी दी नंगना पाबा हेलिमो खै खंग हेंगनी वोकेब की लिमिट लेतेबको अदो हानगी TCS ना लौरि मतमदरी प्रीवियस ईयर द बेस तौरमी अदो हजि इडुक्विटीना मखोयगी क्वेश्चन सी TCS की दुगा यामना मानद्रेबा दुनी अदुगा GK दी सुम हाइफे चौरपा मानै होय खरा अहोंबसु याउरी मैथ्स दु याम सोयनबा नत्ते मैथ्स याम सोयनदे रीजनिंग दे सुम चैप्टर अमा अनि चैप्टर अनि अहोम अहेनबा लाई दु खक्तनी मैथ्स की क्वेश्चन नंग परसेंटेज से 20% ऑफ 100 से नंग इडुक्विटी ने लौरगा करी हैना लाकनी सेम 20% दु लाकनी दुनेबको मानै अदु क्वेश्चन चेंज खजिक्तंग दी ओली अदो GK GS दु याम हेंजन लुबदी नत्ते खरिक्तंग दी डिटेल पा मथौ ताने मैम दुनी नखोइदमक्ता नखोइ करिमा वासल्लोनु नखोइदमक्ता आई लई अइना ngamba नखोइ मैमगीदमक्ता फ्री द हेल्प तौनीबको यारे को मैम करिगुंबा हंगनिंगबा लेरिब्रा नखोइ सुम हंगनिंगबा लेरगदी सुम हंगलौ यानी एगी होजिकी GK की क्लास तो मदुन नंग SSC की एनी एग्जाम थाबा यानी और रेलवे ददी होजिक TCS ने लौबनीना हानगी SSC की पैटर्न रेलवे की पैटर्न चप मानैब टेलीग्राम अकाउंट फंगदे अमता हाइबिरगो टेलीग्राम अकाउंट असम क्रिएटिव स्टडी मणिपुरी है लेबनी मदुदा से लिलिबा फुरिसे मसी DP अमसु लेबनीबको मदुगी बैकग्राउंड नबो ब्लैक कलर नी ब्लैंक नी हेरसु यारे ब्लैक कलर नीबको मदुगी दुनी असम चैनल से सिगी ममिंग असम क्रिएटिव स्टडी मणिपुरी है सुमनमो मदुइदो चैनल नतबनी ग्रुप ओने सेमगिबनी हाना दुननी मैम लैदी लैबनी नखोइगी इमानब इमानबी ग्रुप यावरमगनी असम पुलिस की ऑफलाइन कोचिंग तौगद्रो होय सियोर तौगनी बबीता सिंहा अदो यावनिंग लैरगदी आईगी नंबर अतोप आईगी सिगी चैनल असिगी वीडियो द लैबनी मदुदो कांटेक्ट तौरो असम पुलिस कांस्टेबल की यावनिंग बोरगदी तोंगानबा बैच तौगनी
अदुगा ग्रेड 3 4 असम डायरेक्ट रिक्रूटमेंट ग्रेड 3 4 गा द एसआई गा असम पुलिस कांस्टेबल की सु कंबाइन बैच अमा को होजि हौरे सुम यावनिंग बा लेरे ए नंबर सिगा लेरे 8638189241 करंट अफेयर्स से मरु ओइब्रो सीजीएल की ओइना एसएससी होगेरा रेलवे होगेरा एनी सेंट्रल गवर्नमेंट एग्जाम दा करंट अफेयर्स की रोल हानदी यामना क्वेश्चन लागलमदे हंदक खरनी से टीसीएस ने लव मतमदसु क्वेश्चन मरी मंगा अहु मरी लाई सेम हंदक की सिगदी हंदक की इडु कुइटी ने लव सिदी करंट अफेयर्स ने लाई यान ताबरा अदु करंट अफेयर्स की टॉपिक अपॉइंटमेंट अदगी रैंकिंग एंड इंडेक्सेस अपॉइंटमेंट से सपोज है चीफ जस्टिस ऑफ इंडिया अनौब सिलेक्शन तौरे करम था तौखिबनो हाँ कनानो सिलेक्शन तौखि अदुमैना असीगिदी क्लास तौरोय क्लास से वीडियो से मुन्ना यंगबियो मैम अदगी स्पोर्ट्स की करंट अफेयर्स लाई गवर्नमेंट स्कीम्स लाई गवर्नमेंट स्कीम्स ती याम हेना लाई मैम लाई को स्पोर्ट्स की अदगी अपॉइंटमेंट सी सिंचने यामना होजिक करंट अफेयर्स की इडुक्विटी की ट्रेंडिंग होइदिसि मैम अहम से को अदगी साइंस एंड टेक्नोलॉजी मरी से समिट्स एंड कन्फरेंसेस से लाई मैम स्पोर्ट्स लेरे साइंस एंड टेक्नोलॉजी अदगी गवर्नमेंट स्कीम्स को अदगी रैंकिंग एंड इंडेक्सेस लेरे समिट्स एंड कन्फरेंसेस ब्रिक समिट कदाय तौखिबनो कोप आइनसु लई बिमस्टेक आइनसु लई मदुसिंगदो करम डेट तौखि अदगी करम मफम तौखि नत्रगा इनोग्रेशन दो करम प्राइम मिनिस्टर नत्रगा प्रेसिडेंट तौबनो दुमैना लाइबको मदुगी डिटेल फजना कुपना नैनब वीडियो मा नखोय मयामगी दमकता हयेंग हंचित सि नुमिनिनी सिगी मनुंगै थादोरके मदुदो फजना मुन्ना येंगो अदुगा शेयर तौथो अदुगा मथंगी क्लास टी हयेंग लाक्लिबा इराय नुमित नुमिदांग पुंग निपान दगी अहानबा ओइना स्पोर्ट्स के कंप्लीट स्पोर्ट्स क्वेश्चन सु यावबा अदगी थ्योरी सु यावबा कंप्लीट मदुदो नखोय येंगबिरो मदुना नखोयगी एग्जाम गी दमकता मोर देन इनफ नंग एमटीएस थागेरा दिल्ली पुलिस थागेरा एसएससी जीडी थागेरा मदुना सुम यारे ngasi class tawraroi dro hojik tawrisidi class sina sigi class sina barbell class aire chinna takpa यारे को मैम अदो वीडियो से एगी चैनल से नखोइना शेयर तौदना चैखायो मणिपुर को अदो मी से लाइव लाक्पगी मसिंग से हेलिबो मखै इंगोनसु ताकनिंगबगी हाइबदी जुनून दो यावरी स्पिरिट तो इंटरेस्ट तो हेलिबको अदुना सर आर्टिकल से लोइना फागद्रा फारोइद्रा आर्टिकल दगी क्वेश्चन लाई याम थीन मैम लाई आर्टिकल फागदबनी अदुगा क्राइम गिसु आर्टिकल लेयबको मदुगिसु यामना लाई क्राइम दगी क्राइम रिलेटेड आर्टिकल्स सर सिंह सी मूड ऑफ लेब मान ली कसार भाषा थोड़ा सीखो हम लोग का भाई हिंदी में भी हम असम डायरेक्ट रिक्रूटमेंट और असम पुलिस का एक चैनल है इसमें भी हम बहुत जल्द आएंगे ठीक है। मेरा हिंदी में भी एक चैनल है एमडी सर सिलचर वो देख लेना जाके वहाँ उस चैनल पे असम का रिलेटेड कोई भी एग्ज़ाम्स हो इसके हम पढ़ाएंगे ठीक है। इसके लिए हक्चांग खरा नुंगाइरे अदो आई खितंग हाइदी मसा से लोक अरुम पाइसलुरे अदुना खितंग आई वीक ओइरे को लोक अरुम से साथी दोननी मैम ए लाइव लाक्ट्रे से ठीक है भाई। बहुत जल्द शुरू करने वाले हैं इसमें भी ठीक है। हम वीडियो बनाएंगे इसमें तुम जाकर देख लेना कुछ शायद 3-4 वीडियो भी है इसमें हम हिंदी में पढ़ाएंगे। एमडी सर सिलचर है हमारा चैनल का नाम हिंदी में पढ़ाएंगे। अतई दी नखोय मैम मी कुनुमदोदी लाइव ले रिफरे दो लोइसलसी लाइव से सुम हाइदी मिनिट 30-35 मुक्ता तौगेना खनमनि सुम पुंग अमा फादोरे मुडोप का लेतेदा यारे मैम अदुदी सल आई लोइसलगे को नखोयगी इंग्लिश की पीडीएफ हाइबदो सुम पिरके मदु सुम पाथो
ꯑꯗꯨꯅꯁꯨ ꯃꯌꯥꯝ ꯀꯥꯟꯅꯕ ꯐꯪꯒꯅꯤ꯫ ꯅꯈꯣꯏꯒꯤ ꯃꯊꯪꯒꯤ ꯀ꯭ꯂꯥꯁ ꯐ꯭ꯔꯥꯏꯗꯦ, ꯑꯞꯀꯃꯤꯡ ꯐ꯭ꯔꯥꯏꯗꯦꯗ 8 PM ꯀꯣ, ꯍꯌꯦꯡ ꯂꯥꯛꯂꯤꯕ ꯍꯌꯦꯡꯁꯨ ꯍꯪꯆꯤꯠꯁꯨ ꯀ꯭ꯂꯥꯁ ꯇꯧꯔꯣꯏ꯫ ꯑꯩ ꯍꯛꯆꯥꯡ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯌꯦꯡꯒ ꯍꯪꯆꯤꯠꯁꯤꯒ ꯔꯦꯁ ꯂꯧꯖꯔꯒꯦ ꯃꯌꯥꯝ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇꯒꯤ ꯐꯖꯅ, ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯁꯦ ꯄꯨꯡ 9ꯗ ꯃꯔꯥꯊꯣꯟꯒꯤ ꯀ꯭ꯂꯥꯁ ꯑꯃ ꯂꯩ, GK GSꯀꯤ ꯁ꯭ꯄꯣꯔꯠꯁꯀꯤ꯫ ꯀꯔꯤꯒꯤꯅꯣꯗꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯀꯣꯏꯁꯟ ꯂꯥꯛꯑꯦꯕ, ꯀꯣꯏꯁꯟ 3-4 ꯂꯥꯛꯑꯦ꯫ ꯄꯨꯡ 9ꯗ ꯅꯦꯛꯁ ꯀ꯭ꯂꯥꯁ ꯑꯞꯀꯃꯤꯡ ꯐ꯭ꯔꯥꯏꯗꯦ 8 PM, ꯑꯗꯨꯅ ꯃꯌꯥꯝ ꯎꯅꯔꯁꯤꯀꯣ꯫ ꯃꯌꯥꯝ ꯌꯥꯔꯦꯀꯣ, ꯑꯗꯨꯗꯤ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯍꯣꯠꯅꯕꯤꯌꯨ꯫ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯌꯥꯝ ꯃꯊꯧ ꯇꯥꯏ꯫ ꯊꯕꯛ ꯑꯣꯏꯕꯒꯤꯗꯃꯛꯇ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛꯄ, ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕ ꯃꯊꯧ ꯇꯥꯏ꯫ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕ ꯃꯊꯧ ꯇꯥꯏ꯫ ꯊꯃꯣꯏ ꯀꯥꯏꯕ ꯑꯃꯁꯨ ꯆꯪꯉꯦꯕꯀꯣ꯫ ꯑꯗꯨꯝ ꯇꯧꯔꯒ ꯅꯣꯡꯃꯗꯤ ꯅꯪ ꯃꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ꯫ ꯑꯗꯨ ꯍꯣꯠꯅꯕꯁꯦ ꯀ꯭ꯂꯥꯁꯤꯀꯦꯜ ꯗꯥꯟꯁ, ꯐꯣꯛ ꯗꯥꯟꯁ, ꯅꯦꯁꯅꯦꯜ ꯄꯥꯔꯛꯁ ꯅꯠꯇ꯭ꯔ ꯌꯨꯅꯦꯁꯀꯣ ꯋꯥꯔꯜ ꯍꯦꯔꯤꯇꯦꯖ ꯁꯥꯏꯠ, ꯔꯥꯝꯁꯥꯔ ꯁꯥꯏꯠꯁ ꯂꯩꯔꯦ, ꯑꯦꯋꯥꯔꯗꯁ ꯑꯦꯟ ꯑꯣꯅꯔꯁ, ꯏꯝꯄꯣꯔꯇꯦꯟ ꯗꯦꯖ, ꯑꯗꯒꯤ ꯑꯇꯣꯞꯄ ꯔꯤꯚꯔ ꯕꯦꯡꯛꯁ, ꯑꯗ ꯃ꯭ꯌꯨꯖꯤꯀꯦꯜ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁ ꯑꯦꯟ ꯗꯤꯌꯔ ꯑꯦꯛꯁꯄꯣꯅꯦꯟꯁ, ꯃꯌꯥꯝ ꯑꯃ ꯂꯩꯕ ꯇꯣꯄꯤꯛꯀꯣ꯫ ꯃꯔꯥꯊꯣꯟ ꯂꯣꯏ ꯄꯨꯔ ꯂꯥꯛꯀꯅꯤ꯫ अरे भाई टेंशन नहीं लेने का रे। ꯍꯧꯖꯤꯛ ꯗꯥꯟꯁꯇꯁꯨ ꯑꯅꯧꯕ ꯇꯣꯄꯤꯛ ꯂꯥꯛꯑꯦꯕ, ꯑꯗꯨꯁꯨ ꯑꯩ ꯄꯨꯔ ꯂꯥꯛꯀꯦꯕ꯫ ꯅꯈꯣꯏꯒꯤ ꯀꯔꯤꯒꯤꯅꯣ ꯇꯦꯟꯁꯟ ꯂꯧꯔꯤꯁꯦ? ꯑꯩꯅꯦꯕ ꯇꯥꯛꯇꯣꯔꯤꯗꯣꯀꯣ꯫ ꯑꯩꯅꯗꯤ ꯇꯥꯛꯀꯗꯧꯔꯤꯗꯣ ꯑꯩ ꯈꯪꯉꯤ, ꯀꯔꯝꯕ ꯇꯣꯄꯤꯛ ꯂꯥꯛꯏ ꯂꯥꯛꯇꯦ, ꯑꯅꯧꯕ ꯀꯔꯝꯕ ꯇꯣꯄꯤꯛ ꯂꯥꯛꯏ, ꯀꯔꯝꯕ ꯇꯣꯄꯤꯛ ꯂꯥꯛꯇꯦ, ꯅꯈꯣꯏꯗ ꯀꯔꯤ ꯇꯥꯛꯀꯅꯤ ꯇꯥꯛꯑꯣ ꯍꯥꯏꯕꯗꯣ ꯑꯥꯏ ꯅꯣ ꯑꯦꯚ꯭ꯔꯤꯊꯤꯡ ꯃꯥꯏ ꯗꯤꯌꯔ ꯁ꯭ꯇꯨꯗꯦꯟꯠ, ꯗꯣꯟꯠ ꯋꯥꯔꯤ꯫ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯀ꯭ꯂꯥꯁ ꯍꯧꯕꯒꯤ ꯃꯇꯝ ꯐ꯭ꯔꯥꯏꯗꯦ 8 PM꯫ ꯍꯟꯗꯛꯁꯤ ꯀꯨꯏꯔꯦ ꯑꯩꯅ ꯍꯛꯆꯥꯡ ꯅꯥꯕ ꯈꯣꯠꯄ ꯇꯧꯗ꯭ꯔꯤꯁꯤ꯫ ꯁꯤ ꯆꯍꯤꯁꯤ ꯍꯥꯏꯔꯨꯔꯒꯗꯤ ꯅꯥꯗꯦꯅ ꯍꯥꯏꯔꯒꯁꯨ ꯌꯥꯏꯑꯕꯀꯣ꯫ ꯑꯗꯣ ꯖꯤꯝꯁꯨ ꯁꯥꯟꯅꯔꯝꯃꯤ, ꯕꯣꯗꯤꯁꯤꯁꯨ ꯍꯥꯏꯐꯦꯠ ꯁꯦꯝꯖꯔꯝꯃꯕꯅꯤ꯫ ꯑꯗꯣ ꯅꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡꯁꯦ ꯄꯨꯡ 9-10 ꯁꯤꯒ ꯑꯩ ꯆꯠꯂꯦꯕ ꯖꯤꯝ꯫ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝ ꯐꯪꯗ꯭ꯔꯦ꯫ ꯑꯩꯅ ꯑꯩꯒꯤ ꯖꯤꯝ ꯁꯥꯟꯅꯔꯝꯕ, ꯕꯣꯗꯤ ꯁꯦꯝꯖꯔꯝꯕꯗꯣ ꯅꯈꯣꯏꯒꯤꯗꯃꯛꯇ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯊꯣꯛꯆꯈ꯭ꯔꯦ ꯃꯌꯥꯝ꯫ ꯖꯤꯝꯒ ꯆꯠꯇ꯭ꯔꯦ, ꯑꯩ ꯇꯣꯛꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯒꯤ ꯅꯨꯡꯊꯤꯟꯗꯁꯨ ꯑꯩ ꯑꯌꯨꯛꯇ ꯑꯩꯒꯤ ꯀꯣꯆꯤꯡ ꯃꯐꯝꯁꯦ ꯁꯤꯒ ꯀ꯭ꯂꯥꯁ ꯑꯃ ꯇꯧꯔꯦ꯫ ꯑꯇꯣꯞꯄ ꯈꯤꯇꯪ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 10-12 ꯂꯥꯞꯄ ꯃꯐꯝ ꯑꯃꯗꯁꯨ ꯇꯥꯛꯄ ꯆꯠꯂꯦꯕꯀꯣ꯫ ꯑꯗꯨꯅ ꯁꯨꯝ ꯍꯜꯂꯛꯑꯒ ꯁꯨꯝ ꯈꯔꯁꯨ ꯋꯥꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯦꯞꯇꯁꯨ ꯑꯩꯈꯣই ꯑꯁꯥꯝꯒꯤ ꯄꯦꯠ ꯕꯦꯆ ꯑꯃꯈꯛ ꯇꯧꯔꯤ꯫ ꯑꯗꯨ ꯅꯈꯣꯏꯒꯤ GDꯒꯤꯗꯤ ꯐ꯭ꯔꯤꯗꯅꯤ ꯑꯩꯅ ꯇꯥꯛꯏꯁꯤ ꯃꯌꯥꯝ꯫ ꯌꯥꯔꯕ? ꯐ꯭ꯔꯥꯏꯗꯦ 8 PM ꯃꯌꯥꯝ ꯋꯥꯕꯤꯒꯅꯨ, ꯇꯦꯟꯁꯟ ꯂꯧꯒꯅꯨ꯫ 8 PM ꯍꯥꯏꯁꯤ ꯅꯨꯡꯊꯤꯜꯂ ꯅꯨꯃꯤꯗꯥꯡꯂꯣ? ꯂꯝꯖꯦꯜꯁꯦ ꯇ꯭ꯔꯦꯗꯃꯤꯜꯗ ꯆꯦꯟꯕꯁꯤꯁꯨ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯣ? ꯇ꯭ꯔꯦꯗꯃꯤꯜꯗ ꯆꯦꯟꯕꯁꯤ ꯀꯔꯤꯃꯨꯛ ꯀꯥꯟꯅꯗꯦ ꯍꯥꯏꯔꯒꯁꯨ ꯌꯥꯏ ꯕ꯭ꯔꯗꯔ꯫ ꯇ꯭ꯔꯦꯗꯃꯤꯜꯁꯦ ꯏꯁꯄꯤꯁꯦꯜꯂꯤ ꯍꯥꯏꯕꯗꯤ ꯂꯝꯖꯦꯟꯒꯤꯗꯃꯛꯇ ꯅꯠꯇꯦꯕ ꯃꯈꯣꯏꯁꯦ꯫ ꯑꯩꯅ ꯈꯪꯖꯕꯗꯗꯤꯀꯣ, ꯐꯦꯠ ꯂꯣꯁ ꯇꯧꯕꯒꯤꯗꯃꯛꯇꯅꯤ ꯃꯌꯥꯝ꯫ ꯑꯗꯣ ꯅꯪꯅ ꯂꯝꯖꯦꯟ ꯆꯦꯟꯗꯣꯔꯤꯁꯦ ꯍꯌꯦꯡꯒ ꯔꯤꯌꯦꯜꯗ ꯑꯁꯦꯡꯕꯒꯤ ꯆꯦꯟꯗꯣꯔꯤꯗꯣ ꯂꯝꯕꯤꯗ, ꯂꯝꯕꯤ ꯑꯀꯥꯏꯕ, ꯄꯨꯠꯊꯕ, ꯏꯁꯤꯡ ꯂꯩꯕ ꯑꯗꯨꯒꯤ ꯃꯐꯝꯗꯅꯤ ꯆꯦꯜꯂꯨꯗꯧꯔꯤꯗꯣꯀꯣ꯫ ꯑꯗꯨꯅ ꯐꯤꯜ ꯑꯣꯏꯕ ꯃꯐꯝ, ꯐꯤꯜ ꯀꯣ, ꯐꯨꯠꯕꯣꯜ ꯐꯤꯜ ꯈꯪꯗꯦ, ꯀ꯭ꯔꯤꯀꯦꯠ ꯒ꯭ꯔꯥꯎꯟ ꯑꯃꯗ ꯆꯦꯜꯂꯨ, ꯅꯠꯇ꯭ꯔꯒ ꯂꯝꯕꯤ, ꯒꯥꯔꯤ ꯌꯥꯝ ꯆꯦꯟꯗꯕ, ꯒꯥꯔꯤ ꯆꯦꯟꯕ ꯂꯝꯕꯤꯗ ꯌꯥꯝꯅ ꯔꯟꯅꯤꯡ ꯇꯧꯕꯤꯔꯨꯅꯨ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯁꯣꯏꯕ ꯍꯥꯏꯁꯦ ꯇꯝꯕ ꯉꯝꯗꯦꯕ ꯃꯌꯥꯝ꯫ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ? ꯑꯗꯨꯅ ꯏꯁꯥꯒꯤꯁꯨ ꯈꯔ ꯈꯟꯕꯤꯌꯨ, ꯑꯗꯨ ꯆꯠꯄ ꯊꯣꯛꯄ ꯌꯦꯡꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯒꯥꯔꯤ ꯊꯧꯕ ꯈꯣꯠꯄꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯟꯅ ꯊꯧꯋꯤ꯫ ꯑꯗꯒꯤ ꯅ꯭ꯌꯨ ꯏꯌꯔ ꯂꯥꯛꯑꯦꯕꯀꯣ꯫ ꯅ꯭ꯌꯨ ꯏꯌꯔ ꯂꯥꯛꯄꯁꯦ ꯒꯥꯔꯤ ꯊꯧꯕ, ꯕꯥꯏꯛ ꯊꯧꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯧꯕꯤꯌꯨ꯫ न्यू ꯏꯌꯔ ꯌꯧꯔꯛꯄꯁꯤꯒ ꯌꯥꯝꯅ ꯃꯤ ꯌꯥꯝ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯔꯒ ꯁꯤꯅꯩꯑꯕꯀꯣ ꯃꯄꯨꯅ ꯃꯗꯨ ꯈꯨꯗꯤꯡꯃꯛꯇꯨ ꯅꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯉꯥꯛꯄꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨ ꯒꯥꯔꯤ ꯊꯧꯕꯗꯣ ꯍꯦꯜꯃꯦꯠ ꯎꯞꯄꯤꯌꯨ ꯑꯗꯨꯒ ꯌꯦꯡꯉꯒ ꯇꯞ ꯇꯞ ꯊꯧꯋꯣꯕꯀꯣ ꯃꯤꯅꯤꯠ 5 ꯈꯛ ꯂꯦꯠ ꯑꯣꯏꯕꯗꯣ ꯃꯗꯨꯅ ꯅꯪꯒꯤ ꯏꯖꯠꯇꯀꯁꯨ ꯑꯁꯣꯛꯄ ꯑꯣꯏꯔꯣꯏꯕ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯑꯃꯅ ꯅꯉꯣꯟꯗꯒꯤ ꯑꯣꯚꯔꯇꯦꯛ ꯇꯧꯔꯒ ꯅꯪꯅ ꯉꯁꯥꯏ ꯃꯉꯣꯟꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯣꯚꯔꯇꯦꯛ ꯇꯧꯅꯤꯡꯕꯒꯤ ꯏꯒꯣꯗꯣ ꯃꯗꯨ ꯏꯒꯣꯗꯨ ꯕꯥꯏꯛꯇ ꯅꯠꯇꯦꯕ ꯂꯥꯏꯔꯤꯛꯇ ꯍꯣꯠꯅꯧꯕ ꯑꯗꯨ ꯑꯣꯏꯔꯒꯅꯤ ꯅꯪꯅ ꯂꯥꯏꯐꯇ ꯁꯛꯁꯦꯁ ꯑꯣꯏꯗꯧꯔꯤꯗꯣ
ꯆꯥꯛ ꯆꯥꯔꯕꯣ ꯁꯥꯔ? ꯆꯥꯗ꯭ꯔꯤ. ꯍꯣꯏ, ꯆꯥꯛ ꯆꯥꯕ ꯈꯤꯇꯪ ꯊꯦꯡꯉꯤ. ꯄꯨꯡ 10 11 ꯑꯗꯨꯃꯥꯏꯅ ꯆꯥꯏ. ꯇꯨꯝꯕꯁꯨ ꯊꯦꯡꯉꯤ. ꯑꯩꯗꯤ ꯗꯦꯂꯤ ꯄꯨꯡ 2 3 ꯁꯨꯝ ꯌꯧꯏ. ꯂꯥꯏꯔꯤꯛ ꯄꯥꯕ, ꯅꯣꯠ ꯁꯦꯝꯕ ꯑꯃ ꯃꯌꯥꯝ ꯃꯊꯧ ꯇꯥꯏꯌꯦꯕ. ꯀꯣꯆꯤꯡ ꯇꯥꯛꯄꯁꯦ ꯅꯣꯂꯦꯖꯁꯦ ꯑꯞꯗꯦꯠ ꯑꯣꯏꯕ ꯑꯃ ꯆꯪꯉꯤ. ꯏꯁꯥꯃꯛꯁꯨ ꯃꯦꯠꯁ ꯇꯥꯛꯏ ꯌꯦꯡꯉꯨ. ꯃꯦꯠꯁꯁꯨ ꯑꯩ ꯄ꯭ꯔꯦꯛꯇꯤꯁꯄꯨꯗꯤ ꯌꯥꯝ ꯇꯧꯗꯦ, ꯁꯨꯝ ꯌꯦꯡꯉꯦꯕꯀꯣ. ꯅꯠꯇ꯭ꯔꯗꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯛꯇ꯭ꯔꯗꯤ ꯀꯥꯎꯊꯣꯔꯛꯑꯦꯕ. ꯁꯨꯝ ꯄꯥꯅꯅꯤ. ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯥꯔꯗ ꯁꯨꯝ ꯄꯥꯁꯤꯜꯂꯨ. ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯥꯔꯗ ꯍꯥꯏꯗꯤ ꯈꯔ ꯃꯣꯁ ꯔꯤꯄꯤꯇꯦꯠ ꯂꯩꯗꯅ SSCꯒꯤ ꯑꯗꯨꯁꯤꯡꯗꯨ ꯄꯥꯒꯗꯕ. ꯉꯁꯤ ꯀ꯭ꯂꯥꯁ ꯇꯧꯔꯣꯏ. ꯉꯁꯥꯏꯗꯒꯤ ꯀ꯭ꯂꯥꯁ ꯇꯧꯔꯛꯏꯁꯤ ꯃꯤꯅꯤꯠ 50 ꯐꯥꯔꯦ. ꯄꯨꯡ ꯑꯃ ꯐꯥꯗꯣꯔꯦ. ꯁꯥꯔ, GDꯒꯤ ꯂꯝꯖꯦꯜꯁꯤ 5 ꯀꯤꯂꯣꯃꯤꯇꯔꯁꯤ 24 ꯌꯧꯗ꯭ꯔꯦ. 24ꯒꯤ ꯃꯅꯨꯡꯗ ꯌꯧꯗ꯭ꯔꯗꯤ ꯃꯥꯔꯛ ꯐꯪꯉꯣꯏꯗ꯭ꯔꯣ? ꯌꯦꯡꯉꯣ, SSC GDꯒꯤꯁꯤ ꯃꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜꯁꯤꯗ ꯃꯥꯔꯛ ꯐꯪꯕ ꯍꯥꯏꯕ ꯂꯩꯇꯦꯕ. ꯃꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯐꯥꯏ ꯏꯟ ꯅꯦꯆꯔꯅꯤ. ꯍꯥꯏꯗꯤ ꯃꯤꯅꯤꯠ 24ꯗ 5 ꯀꯤꯂꯣꯃꯤꯇꯔꯁꯦ ꯅꯪ ꯑꯦꯅꯤ ꯍꯥꯎ ꯃꯤꯅꯤꯠ 24 ꯃꯤꯅꯤꯠꯁꯀꯤ ꯃꯅꯨꯡꯗ ꯌꯧ ꯃꯊꯧ ꯇꯥꯅꯦꯕ. ꯒ꯭ꯌꯥꯟ ꯇꯥꯔꯕ? 24 ꯃꯤꯅꯤꯠꯁꯀꯤ ꯃꯅꯨꯡꯗ ꯌꯧ ꯃꯊꯧ ꯇꯥꯅꯤ. 24 ꯃꯤꯅꯤꯠꯁ ꯍꯦꯟꯈ꯭ꯔꯒꯗꯤ ꯅꯪ ꯐꯦꯜ ꯑꯣꯏꯔꯦ. ꯔꯟꯅꯤꯡ ꯐꯦꯜ ꯃꯤꯟꯁ ꯃꯦꯗꯤꯀꯦꯜ ꯐꯦꯜ. ꯑꯗꯨꯅ ꯃꯤꯅꯤꯠ 24ꯒꯤ ꯃꯅꯨꯡꯗꯗꯤ ꯂꯣꯏꯅ 100% ꯍꯥꯏꯗꯤ ꯄꯥꯁ, ꯔꯤꯇꯦꯟ ꯄꯥꯁ ꯇꯧꯔꯒ ꯃꯦꯗꯤꯀꯦल ꯌꯥꯎꯕ ꯑꯉꯥꯡꯁꯤꯡ, ꯐꯤꯖꯤꯀꯦꯜ ꯌꯥꯎꯕ ꯑꯉꯥꯡꯁꯤꯡ ꯉꯁꯤꯐꯥꯎ ꯂꯣꯏꯅ ꯉꯝꯅꯩꯌꯦꯕꯀꯣ. ꯇꯧꯒꯗꯕ ꯄ꯭ꯔꯦꯛꯇꯤꯁ ꯈꯤꯇꯪꯗꯤ ꯆꯪꯉꯤ. ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯅꯪꯅ 5 ꯀꯤꯂꯣꯃꯤꯇꯔ ꯆꯦꯜꯂꯛꯀꯗꯧꯔꯤꯗꯣ ꯃꯗꯨꯗ ꯑꯋꯥꯕ ꯈꯔ ꯊꯦꯡꯅꯔꯛꯀꯅꯦꯕ. ꯃꯗꯨꯒꯤ ꯑꯋꯥꯕꯗꯣ ꯅꯪ ꯈꯔꯅꯤꯗ ꯃꯗꯨꯗꯣ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯃꯣꯏ. ꯑꯗꯨꯅ ꯑꯋꯥꯕꯁꯤ ꯇꯞꯅ ꯊꯥ 2 3 4 1 2 ꯃꯤꯅꯤꯃꯝ ꯊꯥ 2 ꯆꯦꯜꯂꯛꯂꯒꯗꯤ ꯃꯗꯨꯒꯤ ꯇꯣꯂꯔꯦꯟꯁꯇꯣ, ꯑꯋꯥꯕꯗꯣ ꯃꯗꯨꯗꯣ ꯅꯪ ꯈꯥꯡꯕ ꯉꯝꯂꯛꯀꯅꯦꯕ. ꯃꯗꯨꯅ ꯍꯦꯕꯤꯠ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯄꯣꯠ ꯈꯨꯗꯤꯡꯃꯛꯇ ꯃꯊꯧ ꯇꯥꯏ. ꯂꯥꯏꯔꯤꯛ ꯄꯥꯕꯕꯨ ꯑꯣꯏꯒꯦꯔꯥ, ꯊꯕꯛ ꯁꯨꯕꯕꯨ ꯑꯣꯏꯒꯦꯔꯥ, ꯍꯦꯕꯤꯠꯁꯦ ꯆꯪꯉꯦꯕꯀꯣ. ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯣ. ꯋꯥꯁꯤꯝ ꯋꯥꯡꯃꯌꯨꯝ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇꯒꯤ ꯀ꯭ꯂꯥꯁ ꯍꯧꯒꯅꯤ ꯃꯌꯥꯝ. ꯌꯥꯔꯕ? ꯍꯌꯦꯡ ꯍꯪꯆꯤꯠ ꯃꯊꯪꯗꯒꯤ. ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯒꯦ. ꯃꯇꯝꯁꯨ ꯄꯨꯡ 7 ꯌꯧꯗꯣꯔꯦ. ꯃꯤꯅꯤꯠ 52 ꯁꯨꯔꯦꯕ ꯑꯩꯅ. ꯑꯔꯤꯍꯟꯀꯤ ꯌꯦꯡꯉꯣ. ꯍꯧꯖꯤꯛ ꯅꯈꯣꯏꯒꯤ ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯥꯔꯁꯤꯗꯤ ꯅꯪ ꯁꯨꯝ ꯐꯣꯂꯣ ꯇꯧꯕ ꯃꯊꯧ ꯇꯥꯅꯤ ꯀꯣ. ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯥꯔ ꯀꯔꯤꯃ ꯃꯊꯧ ꯇꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯗꯤ ꯕꯤꯜꯀꯨꯜ ꯂꯥꯜꯂꯦꯕꯀꯣ. ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯥꯔꯗꯒꯤꯁꯨ ꯀꯣꯏꯁꯟ ꯂꯥꯛꯏ, ꯍꯥꯏꯗꯤ ꯃꯥꯟꯅꯕ ꯂꯥꯛꯑꯦꯕ. ꯏꯁꯄꯣꯔꯠꯁꯀꯤꯗꯤ ꯑꯩ ꯎꯔꯦꯕꯀꯣ. ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯥꯔꯗ ꯍꯪꯂꯛꯄ ꯀꯣꯏꯁꯟ ꯏꯁꯄꯣꯔꯠꯁꯀꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯍꯟꯖꯤꯟꯅ. ꯑꯗꯣ ꯅꯈꯣꯏꯒꯤ ꯂꯩꯕ ꯌꯥꯕ ꯕꯨꯛꯁꯤ ꯌꯦꯡꯉꯨ. ꯑꯩ ꯍꯥꯏꯔꯛꯀꯦ. ꯐꯤꯖꯤꯛꯁ ꯋꯥꯂꯥꯒꯤꯁꯨ ꯕꯨꯛ ꯂꯩꯕꯅꯤ. SSC GDꯒꯤ ꯁꯕꯖꯦꯛ ꯂꯣꯏꯅ ꯐꯪꯒꯅꯤ. ꯃꯗꯨꯗꯒꯤ ꯄꯤꯅꯥꯀꯜ ꯍꯥꯏꯅ ꯑꯃꯁꯨ ꯂꯩꯕꯅꯤ. ꯃꯗꯨꯗꯁꯨ ꯑꯣꯜ ꯁꯕꯖꯦꯛꯠꯁ ꯂꯩꯕꯅꯤ. ꯅꯠꯇ꯭ꯔꯒꯅ ꯕꯨꯛ ꯑꯃꯗ ꯆꯦꯞꯇꯔ ꯋꯥꯏꯁꯀꯤ ꯐꯪꯕꯅꯤ. RWA ꯍꯥꯏꯅꯀꯣ, ꯑꯪꯀꯤꯠ ꯚꯥꯇꯤ ꯍꯥꯏꯅ ꯂꯩꯇ꯭ꯔꯣ SSC GDꯒꯤ ꯌꯨꯇ꯭ꯌꯨꯕꯇ? ꯏꯟꯗꯤꯌꯥꯒꯤ ꯃꯈꯣꯏꯒꯤ ꯀꯣꯆꯤꯡꯗꯒꯤꯅ ꯍꯦꯜꯂꯤꯕ ꯁꯦꯂꯦꯛꯁꯟ ꯑꯣꯏꯕꯁꯤꯀꯣ. ꯃꯈꯣꯏꯒꯤꯁꯨ ꯂꯩꯕꯅꯤ. ꯍꯥꯏꯔꯤꯕ ꯑꯍꯨꯝꯁꯤ ꯍꯥꯏꯗꯤ ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯥꯔꯅꯤ ꯃꯣꯏꯅ ꯁꯦꯝꯃꯤꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩ. ꯐꯤꯖꯤꯛꯁ ꯋꯥꯂꯥꯗꯒꯤ ꯂꯧꯒꯦꯔꯥ, ꯄꯤꯅꯥꯀꯜꯗꯒꯤ ꯂꯧꯒꯦꯔꯥ, RWAꯒꯤ ꯑꯪꯀꯤꯠ ꯚꯥꯇꯤ ꯑꯣꯏꯗꯣ ꯃꯈꯣꯏꯒꯤꯗꯒꯤ ꯂꯧꯒꯦꯔꯥ, ꯃꯈꯣꯏꯅ ꯁꯦꯝꯃꯛꯏꯗꯣ ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯥꯔꯅꯤ. ꯃꯌꯥꯡꯗꯒꯤ ꯂꯧꯔꯁꯨ, ꯃꯤꯇꯩꯗꯒꯤ ꯂꯧꯔꯁꯨ, ꯄꯥꯉꯟꯗꯒꯤ ꯂꯧꯔꯁꯨ ꯆꯞ ꯃꯥꯟꯅꯩ. ꯑꯗꯨꯗ ꯐꯕ ꯐꯠꯇꯕ ꯍꯥꯏꯕ ꯂꯩꯇꯦ. ꯕꯠ ꯁꯤꯒ ꯄꯣꯠ खरा लई मागी एक्सप्लेनेशन दो मैथ्स खंगदे रीजनिंग खंगदे मागी एक्सप्लेनेशन तोंगाना लईदना अदे किरण गिसु लईबनी किरण अब ओनली ऑप्शन खक्ते एक्सप्लेन तौबनी सब्जेक्ट हाइदी कइनो खदिमक द मखोयगी बुक खदिमक तो लोन ऑप्शन दे एक्सप्लेन तौबनी तो ngसाई पिनाकल सि सुम एक्सप्लेन फजना तौबनी मा ऑप्शन दगी अहेन बसु मा पिना एक्सप्लेन तौबनी बको अदो पीडब्ल्यू की दिदी आई उजद्री अदो लई हाइबदी खंगी बको मदुन आई हाइबा ngamjeroi अंकित भाटी की दुसु मागी पीरिबा क्वेश्चन दु खक्तनी एक्सप्लेन तौरदो अदो मोय की दुसु मैथ्स लोइदि फबनी जीडी की से करम लाइरिक लेगदबनो सर करम बना कानगे एमटीएस टायर 1 से कट ऑफ यावब्रो यामब्रो हरिबा एमटीएस येंगो हाइदी एमटीएस हारिबा एग्जाम से मेडिकल यावदेदना फिजिकल की एग्जाम टेस्ट यावदे मदुना मखोय से कट ऑफ खरा वांगी सीएसएसएल एमटीएस मसिगी से फिजिकल यावदब एग्जाम नेबको लाइक ममिंग सिंह करी करी नचिंगबदो वीडियो सेमलपदुरै लोय हापलगलगे नखोय मैम टेलीग्राम से सुम हायरके नत्रगा लिंक पिरवाय से सुम पिरके टेलीग्राम दा यारबा
ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯆꯠꯂꯦ ꯂꯤꯞ ꯂꯧꯔꯦꯀꯣ ꯅꯈꯣꯏꯁꯨ ꯂꯥꯏꯔꯤꯛ ꯄꯥꯊꯣꯛꯎ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯀꯥꯟꯅꯗꯕ ꯊꯕꯛꯇ ꯅꯈꯣꯏꯒꯤ ꯃꯃꯜ ꯂꯩꯔꯕ ꯀꯣꯛꯀꯤ ꯒ꯭ꯌꯥꯟ ꯑꯗꯣ ꯃꯗꯨ ꯁꯤꯖꯤꯟꯅꯔꯨꯅꯣꯕ ꯀꯥꯟꯅꯒꯗꯕ ꯊꯕꯛ ꯀꯥꯟꯅꯔꯣꯏꯗꯕ ꯊꯕꯛꯇ ꯅꯪꯒꯤ ꯃꯦꯃꯣꯔꯤꯗꯣ ꯀꯣꯛ ꯊꯥꯗꯕꯤꯔꯨꯒꯅꯨ ꯀꯥꯟꯅꯒꯗꯕ ꯅꯪꯒꯤ ꯂꯥꯏꯐ ꯁꯦꯝꯒꯗꯕ ꯊꯕꯛꯇ ꯀꯣꯛ ꯊꯥꯗꯕꯤꯌꯣꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯃꯤ ꯑꯣꯏꯕ ꯌꯥꯕ ꯊꯕꯛ ꯆꯪꯕ ꯌꯥꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯊꯕꯛ ꯐꯪꯗꯗꯅ ꯂꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯆꯠꯂꯣꯏꯗꯕ ꯂꯝꯕꯤꯗ ꯆꯠꯄꯗ ꯑꯗꯨꯅ ꯁꯥꯇ꯭ꯔꯒꯤ ꯄꯨꯟꯁꯤ ꯍꯥꯏꯔꯤꯁꯤꯗꯤ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪ ꯀꯔꯤ ꯇꯧꯅꯤ ꯇꯧꯔꯣꯏ ꯍꯥꯏꯕꯗꯨ ꯅꯁꯥꯅ ꯁꯨꯝ ꯂꯧ ꯍꯧꯖꯤꯛꯇꯤ ꯉꯥꯎꯁꯟꯅꯕ ꯑꯃ ꯇꯧꯕꯁꯦ ꯇꯧꯕꯤꯒꯅꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯆꯍꯤꯁꯤꯗꯤ ꯁꯨꯝ ꯂꯦꯞꯇꯦꯗꯅ ꯃꯇꯝꯁꯦ ꯁꯨꯝ ꯆꯠꯂꯦꯕ ꯅꯪ ꯌꯨ ꯊꯛꯀꯦꯔꯥ ꯅꯤꯁꯥ ꯆꯥꯒꯦꯔꯥ ꯀꯔꯤ ꯇꯧꯒꯦ ꯃꯇꯝꯅꯗꯤ ꯅꯪꯕꯨ ꯉꯥꯏꯕꯤꯔꯝꯃꯣꯏ ꯍꯌꯦꯡ ꯃꯇꯝ ꯂꯣꯏꯈ꯭ꯔꯒ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯅꯪꯒꯤ ꯃꯇꯝ ꯐꯪꯉꯔꯣꯏꯕ ꯑꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯃꯤ ꯑꯣꯏꯅꯕ ꯂꯥꯏꯔꯤꯛ ꯄꯥꯎ ꯃꯌꯥꯝ ꯂꯣꯏꯔꯦ ꯒꯨꯗ ꯅꯥꯏꯠ ꯑꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯇꯦꯟꯁꯟꯖꯔꯒꯦ ꯍꯌꯦꯡ ꯂꯥꯛꯂꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9ꯗ ꯅꯈꯣꯏ ꯃꯌꯥꯝꯒ ꯑꯃꯨꯛ ꯎꯅꯔꯁꯤ ꯑꯗ ꯃꯤ ꯂꯥꯏꯚ ꯂꯥꯛꯄꯗꯣ ꯌꯥꯝꯅ ꯂꯥꯛꯅꯕ ꯅꯈꯣꯏꯁꯨ ꯁꯤꯌꯥꯔꯗꯣ ꯈꯔ ꯌꯥꯝꯅ ꯇꯧꯈꯥꯏꯌꯨ ꯃꯥꯔꯥꯊꯣꯟ ꯀ꯭ꯂꯥꯁꯇꯤ GK GSꯀꯤ ꯁ꯭ꯄꯣꯔꯠꯁꯇꯒꯤ ꯀꯣꯏꯁꯟ 3-4 ꯂꯥꯛꯏ ꯁ꯭ꯄꯣꯔꯠꯁ ꯏꯁ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯇꯣꯄꯤꯛ ꯐꯣꯔ SSC ꯑꯣꯔ ꯔꯦꯜꯋꯦ ꯑꯦꯛꯖꯥꯝ ꯁꯣ ꯑꯩ ꯉꯁꯤ ꯂꯣꯏꯁꯤꯜꯂꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ